ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯄꯥꯟꯊꯣꯏ ꯃꯉꯥꯡꯅ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯃꯥꯏꯄꯥꯛꯄꯤ ꯆꯅꯨ꯫ ꯋꯥꯔꯤꯁꯤ ꯍꯧꯗ꯭ꯔꯤꯉꯩꯗ ꯑꯏꯕꯒꯤ ꯃꯥꯏꯀꯩꯗꯒꯤ ꯋꯥꯐꯝ ꯈꯔ ꯊꯝꯕꯤꯔꯛꯏ꯫ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝꯗ ꯍꯥꯏꯖꯅꯤꯡꯕꯗꯤ ꯑꯉꯥꯡꯁꯤꯡꯕꯨ ꯂꯝ ꯍꯦꯜꯂꯦ ꯍꯥꯏꯗꯨꯅ ꯇꯥꯊꯤ ꯆꯩꯕꯤꯕꯒꯤ ꯃꯍꯨꯠꯇ ꯇꯞꯅ ꯃꯈꯣꯏꯕꯨ ꯋꯥꯈꯜ ꯇꯥꯅꯕ ꯍꯥꯏꯕꯤꯌꯨ, ꯑꯗꯨꯒ ꯌꯥꯝꯅ ꯆꯤꯟꯕ ꯑꯣꯏꯗꯨꯅꯁꯨ ꯃꯈꯣꯏꯒꯤ ꯃꯇꯝ ꯈꯤꯇꯪ ꯑꯣꯏꯔꯁꯨ ꯀꯥꯏꯊꯣꯛꯄꯤꯌꯨ꯫ ꯃꯆꯥ ꯀꯌꯥꯅ ꯃꯃꯥ ꯃꯄꯥꯗꯒꯤ ꯄꯥꯝꯂꯤꯕꯁꯤ ꯁꯦꯜ ꯑꯔꯪ ꯑꯔꯥꯛꯇꯨ ꯅꯠꯇꯦ, ꯃꯃꯥ ꯃꯄꯥꯒꯤ ꯃꯤꯅꯨꯡꯁꯤ ꯑꯗꯨꯅꯤ꯫ ꯑꯗꯨꯒ ꯑꯃꯅ ꯑꯩꯍꯥꯛꯀꯤ ꯑꯄꯤꯛꯄ ꯊꯧꯖꯥꯜ ꯏꯔꯤꯛ ꯑꯃꯅ ꯃꯥꯂꯦꯝꯁꯦ ꯍꯦꯟꯅ ꯑꯐꯕ ꯃꯥꯏꯀꯩꯗ ꯄꯨꯔꯛꯏ ꯍꯥꯏꯕꯁꯤ ꯀꯥꯎꯕꯤꯒꯅꯨ꯫ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤ ꯑꯁꯤ ꯍꯧꯅꯕ ꯇꯧꯖꯔꯒꯦ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩ ꯃꯇꯝ ꯑꯃꯗ ꯇꯣꯝꯕꯤ ꯀꯧꯕꯤ ꯅꯨꯄꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯇꯣꯝꯕꯤ ꯃꯌꯨꯝ ꯄꯥꯜꯂꯕ ꯃꯇꯨꯡꯗ ꯌꯥꯝꯅ ꯊꯦꯡꯅ ꯃꯆꯥꯅꯨꯄꯥ ꯑꯃꯈꯛ ꯐꯪꯖꯔꯝꯃꯤ꯫ ꯑꯗꯨꯅ ꯃꯆꯥꯅꯨꯄꯥ ꯑꯗꯨ ꯌꯥꯝꯅ ꯀꯦꯅ ꯃꯧꯅ ꯊꯝꯖꯔꯝꯃꯤ꯫ ꯃꯆꯥꯅ ꯍꯥꯏꯔꯤꯕ ꯃꯈꯩ ꯂꯣꯏꯅ ꯇꯧꯗꯨꯅ ꯑꯋꯥꯕ ꯑꯃꯠꯇ ꯈꯪꯍꯟꯗꯅ ꯂꯩꯍꯜꯂꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇ ꯇꯣꯝꯕꯤꯒꯤ ꯃꯆꯥꯅꯨꯄꯥ ꯊꯣꯏꯕꯗꯨ ꯃꯃꯥꯟꯅꯕ ꯈꯔꯒ ꯐꯨꯅꯩ ꯍꯥꯏꯗꯨꯅ ꯃꯃꯥꯏ ꯃꯃꯤꯠꯇꯣ ꯏꯀꯥꯏ ꯀꯥꯏꯔꯤꯈꯩ ꯃꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯂꯝꯃꯤ꯫ "ꯏꯃꯥꯒꯤ ꯊꯣꯏꯕ, ꯀꯩꯅꯣ ꯅꯃꯥꯏ ꯅꯃꯤꯠꯀꯗꯨꯕꯣ ꯏꯀꯥꯏ ꯀꯥꯏꯔꯤꯗꯨꯕꯣ? ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ?" "ꯏꯃꯥ, ꯑꯋꯥꯡ ꯈꯨꯅꯧꯒꯤ ꯁꯛ ꯍꯥꯎꯇꯕ ꯊꯦꯝꯕꯨꯡꯍꯣꯏꯗꯣ ꯃꯣꯏꯒ ꯐꯨꯅꯔꯨꯕꯅꯤ." "ꯊꯣꯏꯕ, ꯀꯩꯒꯤꯅꯣ ꯃꯤꯒ ꯐꯨꯅ ꯆꯩꯅ ꯇꯧꯔꯤꯁꯤꯕꯣ?" "ꯏꯃꯥ, ꯃꯣꯏꯗꯣ ꯃꯤ ꯌꯥꯝꯅ ꯎꯁꯤꯠꯇꯦ, ꯑꯗꯨꯅ ꯂꯝ ꯌꯥꯝꯅ ꯍꯦꯜꯂꯦꯅ ꯐꯨꯔꯝꯕꯅꯤ." "ꯏꯆꯥꯅ ꯂꯣꯏꯅ ꯐꯨꯔꯝꯂꯕ꯭ꯔꯣ?" "ꯍꯣꯏ ꯏꯃꯥ." ꯇꯣꯝꯕꯤ ꯉꯁꯥꯏ ꯃꯈꯩꯗꯤ ꯃꯆꯥꯗꯣ ꯁꯣꯛꯂꯒ ꯂꯥꯛꯄ ꯑꯗꯨꯗ ꯄꯥꯈꯠꯂꯨꯕꯅꯤ, ꯑꯗꯨꯕꯨ ꯃꯆꯥꯅ ꯃꯤ ꯐꯨꯔꯝꯂꯦ ꯇꯥꯕꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ "ꯏꯆꯥꯁꯤꯗꯤ ꯂꯝꯕꯨ ꯍꯦꯜꯂꯛꯄ ꯃꯈꯩꯗꯣ ꯍꯦꯛꯇ ꯐꯨꯗꯠꯂꯨ, ꯏꯃꯥꯅ ꯌꯥꯏ." "ꯍꯣꯏꯅꯦ ꯏꯃꯥ, ꯂꯝꯕꯨ ꯍꯦꯜꯂꯛꯂꯗꯤ ꯅꯆꯥꯅ ꯍꯦꯛꯇ ꯐꯨꯗꯠꯂꯗꯕꯅꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥ ꯃꯆꯥꯗꯣ ꯅꯣꯛꯇꯨꯅ ꯋꯥꯔꯤ ꯁꯥꯔꯤꯉꯩꯗ ꯊꯦꯝꯕꯨꯡꯍꯣꯏ ꯃꯌꯥꯝꯒꯤ ꯃꯃꯥ ꯃꯄꯥꯁꯤꯡꯗꯣ ꯍꯧꯔꯒ ꯊꯣꯏꯕꯍꯣꯏꯒꯤ ꯀꯣꯟꯊꯣꯡꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯊꯣꯏꯕꯗꯣ ꯈꯤꯇꯪ ꯈꯧꯇꯛ ꯆꯥꯔꯝꯃꯤ꯫ "ꯏꯃꯥ, ꯊꯦꯝꯕꯨꯡꯍꯣꯏ ꯃꯌꯥꯝꯒꯤ ꯃꯃꯥ ꯃꯄꯥꯁꯤꯡꯁꯦ ꯑꯩꯈꯣꯏꯗ ꯂꯣꯏꯅ ꯍꯧꯅꯔꯒ ꯂꯥꯛꯂꯤꯅꯤ." "ꯏꯆꯥꯁꯤꯗꯤ ꯑꯗꯨꯒꯤ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨ, ꯏꯃꯥꯅ ꯐꯅꯕ ꯉꯥꯡꯅꯒꯦ." "ꯑꯗꯨꯗꯤ ꯏꯃꯥ, ꯑꯩ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯒꯦꯀꯣ." ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯕꯗꯣ ꯂꯥꯛꯂꯤꯕ ꯃꯌꯥꯝꯗꯨꯗ ꯀꯤꯔꯨꯞ ꯌꯦꯡꯂꯝꯂꯒ ꯏꯃꯨꯡꯗ ꯇꯨꯃꯤꯟꯅ ꯆꯪꯈꯤꯔꯝꯃꯤ꯫ ꯃꯌꯥꯝꯗꯨꯁꯨ ꯃꯔꯤ ꯆꯪꯂꯛꯂꯝꯃꯤ꯫ ꯊꯦꯝꯕꯨꯡꯒꯤ ꯃꯄꯥꯅ, "ꯏꯕꯦꯝꯃ, ꯌꯨꯝꯁꯤꯕꯨ ꯊꯣꯏꯕ ꯍꯥꯏꯔꯤꯕ ꯑꯗꯨꯒꯤ ꯌꯨꯝꯂꯥ?" "ꯑꯥꯎ, ꯃꯥꯅꯤ, ꯑꯩꯅ ꯃꯃꯥꯅꯤ꯫ ꯃꯌꯥꯝ ꯀꯔꯤ ꯃꯇꯥꯡꯒꯤ? ꯌꯥꯅꯤ, ꯃꯥꯡꯒꯣꯜ ꯁꯣꯝꯗ ꯍꯦꯛꯇ ꯂꯦꯡꯈꯠꯄꯤꯔꯛꯑꯣ." ꯇꯣꯝꯕꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯌꯥꯝꯗꯣ ꯃꯥꯡꯒꯣꯜꯗ ꯀꯥꯈꯠꯅꯔꯛꯂꯝꯃꯤ꯫ ꯇꯣꯝꯕꯤꯁꯨ ꯃꯌꯥꯝꯒꯤ ꯐꯤꯗꯥ ꯊꯥꯔꯝꯃꯤ꯫ ꯃꯌꯥꯝꯗꯨ ꯋꯥ ꯍꯧꯗꯣꯛꯄ ꯍꯦꯛ ꯉꯝꯗ ꯑꯃꯅ ꯑꯃꯗ ꯌꯦꯡꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯣꯝꯕꯤꯅ, "ꯃꯌꯥꯝ ꯍꯧꯅꯗꯨꯅ ꯂꯥꯛꯂꯤꯁꯤꯕꯨ ꯏꯆꯥꯅꯨꯄꯥꯅ ꯀꯔꯤ ꯇꯧꯔꯝꯂꯒꯦ?" ꯊꯦꯝꯕꯨꯡꯒꯤ ꯃꯄꯥꯕꯨꯡꯅ, "ꯏꯕꯦꯝꯃꯒꯤ ꯏꯆꯥꯅꯨꯄꯥꯗꯨꯒ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯈꯔꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯏꯆꯥꯁꯤꯡꯗꯨ ꯏꯍꯤꯡ ꯇꯥꯕ ꯃꯈꯩ ꯐꯨꯔꯝꯂꯤꯅꯦ." "ꯑꯣ, ꯑꯗꯨꯒꯤ ꯑꯣꯏꯔꯦ꯫ ꯏꯆꯥꯅꯨꯄꯥꯅ ꯇꯝꯕꯗꯗꯤ ꯇꯥꯗ ꯑꯩꯈꯣꯏꯒꯤ ꯏꯆꯥꯁꯤꯡꯗꯣ ꯀꯥ ꯈꯔ ꯍꯦꯟꯕ ꯃꯥꯜꯂꯤ, ꯑꯗꯨꯗ ꯆꯨꯝꯅ ꯋꯥꯔꯛꯂꯝꯕ ꯑꯣꯏꯔ ꯃꯥꯜꯂꯦꯗ." ꯊꯥꯔꯤꯛꯅ, "ꯏꯆꯦ, ꯃꯤꯒꯤ ꯃꯆꯥꯕꯨ ꯀꯥ ꯍꯦꯟꯅ ꯍꯦꯛꯇ ꯏꯍꯤꯡ ꯁꯥꯕ ꯃꯈꯩ ꯐꯨꯕ ꯑꯁꯤꯕꯨ ꯀꯔꯝꯕ ꯃꯈꯜꯒꯤ ꯋꯥꯔꯛꯄꯅꯣ? ꯑꯗꯨꯒ ꯏꯆꯦꯒꯤ ꯏꯆꯥꯗꯨꯅ ꯀꯌꯥꯝ ꯈꯨꯡꯒꯜ ꯇꯥꯗꯨꯅ ꯃꯤꯒꯤ ꯃꯆꯥꯕꯨ ꯋꯥꯔꯛꯄ ꯁꯥꯔꯤꯅꯣꯅꯦ?" ꯇꯣꯝꯕꯤ ꯊꯥꯔꯤꯛꯀꯤ ꯋꯥꯗꯨ ꯇꯥꯕꯗ ꯇꯤꯡꯊꯣꯛꯄ ꯍꯥꯏꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯇꯣꯝꯇ ꯄꯣꯛꯆꯕ ꯃꯆꯥꯅꯨꯄꯥꯗꯣ ꯃꯥꯒꯤ ꯃꯃꯤꯠꯇꯗꯤ ꯍꯤꯔꯝ ꯈꯨꯗꯤꯡꯗ ꯂꯣꯏꯅ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯕ ꯑꯣꯏꯅ ꯎꯔꯤꯕꯅꯤ꯫ ꯇꯧꯕꯕꯨꯗꯤ ꯊꯥꯔꯤꯛꯁꯨ ꯑꯗꯨꯃꯉꯥꯏ, ꯃꯍꯥꯛꯀꯤꯁꯨ ꯃꯆꯥꯅꯨꯄꯥꯗꯣ ꯃꯇꯣꯝꯇꯅꯤ꯫ ꯑꯗꯨꯅ ꯃꯤꯅ ꯐꯨꯔꯛꯂꯦ ꯇꯥꯕꯗ ꯃꯩ ꯍꯧꯅ ꯁꯥꯎꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯈꯟꯊꯍꯧꯗꯅ ꯍꯦꯛꯇ ꯍꯥꯏꯗꯣꯛꯈꯤꯕꯅꯤ꯫ ꯇꯣꯝꯕꯤꯅ, "ꯏꯕꯦꯝꯃ, ꯑꯩꯒꯤ ꯏꯆꯥ ꯊꯥꯒꯠꯄꯒꯤ ꯋꯥꯗꯤ ꯅꯠꯇꯦ, ꯑꯗꯨꯕꯨ ꯏꯆꯥꯅꯨꯄꯥꯁꯦ ꯑꯍꯜ ꯂꯃꯟ ꯍꯧꯅ ꯂꯣꯟꯆꯠ ꯃꯁꯛ ꯈꯪꯕꯗ ꯈꯣꯡꯒꯨꯜ ꯇꯥꯕꯗ ꯂꯩꯀꯥꯏꯁꯤꯗ ꯍꯥꯏꯅꯔꯤꯕꯅꯤ." "ꯍꯣ ꯏꯆꯦ, ꯈꯪꯉꯦ ꯌꯥꯔꯦ. ꯈꯨꯜ ꯂꯩꯀꯥꯏꯗ ꯏꯪ ꯇꯞꯄꯗ ꯃꯆꯨꯝ ꯇꯥꯕ, ꯑꯗꯨꯒ ꯈꯨꯜ ꯂꯩꯀꯥꯏ ꯂꯥꯟꯊꯣꯛꯈ꯭ꯔꯒꯅ ꯁꯥꯔꯣꯏ ꯉꯥꯔꯣꯏ." "ꯀꯔꯤ? ꯑꯩꯒꯤ ꯏꯆꯥꯕꯨ ꯁꯥꯔꯣꯏ ꯉꯥꯔꯣꯏ ꯍꯦꯛꯇ ꯍꯥꯏꯕ ꯌꯥꯕ꯭ꯔꯥ?" "ꯍꯥꯏꯗ꯭ꯔꯗꯤ ꯀꯩꯅꯣ, ꯅꯆꯥꯒꯤ ꯂꯤꯆꯠꯅ ꯍꯥꯏꯕꯅꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯣ ꯈꯠꯅꯔꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯈꯠꯅꯔꯛꯄ ꯑꯗꯨꯗ ꯂꯥꯛꯂꯤꯕ ꯃꯌꯥꯝꯗꯣ ꯃꯈꯣꯏ ꯑꯅꯤꯕꯨ ꯈꯥꯝꯖꯤꯜꯂꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯇꯣꯝꯕꯤꯒꯤ ꯃꯄꯨꯔꯣꯏꯕꯁꯨ ꯊꯕꯛ ꯆꯠꯊꯣꯛꯂꯨꯕꯒꯤ ꯍꯟꯖꯤꯜꯂꯛꯂꯝꯃꯤ꯫ ꯇꯣꯝꯕꯤꯒꯤ ꯃꯄꯨꯔꯣꯏꯕꯅ, "ꯀꯩꯅꯣ ꯇꯧꯔꯝꯂꯤꯕ ꯃꯌꯥꯝꯁꯤꯅ? ꯍꯥꯏ ꯇꯣꯝꯕꯤ, ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯕ ꯑꯗꯨꯕꯣ?"
ꯇꯣꯝꯕꯤ ꯃꯄꯨꯔꯣꯏꯕꯅ ꯈꯪꯂꯥꯎ ꯂꯥꯎꯔꯛꯄꯗꯨꯗ ꯈꯟꯅꯔꯝꯕ ꯑꯗꯨ ꯇꯣꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯄꯥꯕꯨꯡ ꯍꯟꯕꯤꯔꯛꯂꯦꯗꯅ꯫ ꯀꯩꯅꯣ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤꯅ? ꯃꯌꯥꯝ ꯂꯥꯛꯂꯤꯕ ꯑꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯇꯣꯝꯕꯤ ꯃꯄꯨꯔꯣꯏꯕꯅ ꯑꯗꯨꯝꯅ ꯍꯪꯂꯛꯄ ꯑꯗꯨꯗ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ꯫ ꯊꯦꯝꯕꯨꯡꯒꯤ ꯃꯄꯥꯅ ꯇꯥꯗ ꯍꯥꯏꯒꯗ꯭ꯔꯥ ꯏꯕꯨꯡꯉꯣ ꯍꯥꯏꯒꯗ꯭ꯔꯥ ꯀꯔꯤ ꯀꯧꯗꯣꯏꯅꯣꯁꯨ ꯈꯪꯗ꯭ꯔꯦ꯫ ꯁꯨꯝꯗꯧꯕꯅꯤ, ꯁꯣꯝꯒꯤ ꯏꯆꯥꯅꯨꯄꯥꯅ ꯃꯥꯒꯤ ꯃꯔꯨꯞ ꯈꯔꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯈꯨꯜꯒꯤ ꯑꯉꯥꯡ ꯈꯔ ꯑꯩꯒꯤ ꯏꯆꯥꯁꯨ ꯌꯥꯎꯅ ꯏꯍꯤꯡ ꯅꯥꯍꯤꯡ ꯁꯥꯕ ꯃꯈꯩ ꯐꯨꯔꯝꯂꯦ꯫ ꯑꯗꯨꯒꯤ ꯑꯉꯥꯡꯁꯤꯡꯁꯦ ꯑꯃꯨꯛ ꯆꯝꯊꯣꯛꯅꯍꯟꯁꯤ ꯍꯥꯏꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯊꯦꯝꯕꯨꯡꯒꯤ ꯃꯄꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯇꯣꯝꯕꯤꯒꯤ ꯅꯨꯄꯥꯗꯣ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ꯫ ꯍꯣꯏ ꯍꯣꯏ, ꯑꯇꯩ ꯑꯉꯥꯡꯁꯤꯡꯒꯤ ꯃꯃꯥ ꯃꯄꯥꯁꯨ ꯑꯩꯅ ꯐꯅꯕ ꯍꯥꯏꯔꯛꯈꯤ꯫ ꯉꯁꯤ ꯍꯌꯦꯡꯁꯤꯗ ꯍꯦꯛꯇ ꯐꯅꯕ ꯑꯩꯅ ꯁꯤꯜꯂꯛꯈꯤ꯫ ꯑꯗꯨꯗꯤ ꯁꯣꯝꯅ ꯐꯅꯕ ꯈꯔ ꯁꯤꯟꯕꯤꯔꯣ, ꯑꯩꯈꯣꯏ ꯃꯌꯥꯝꯁꯨ ꯌꯧꯈ꯭ꯔꯒꯦ꯫ ꯍꯣꯏ ꯍꯣꯏ꯫ ꯊꯦꯝꯕꯨꯡ ꯍꯣꯏ ꯃꯌꯥꯝꯒꯤ ꯃꯃꯥ ꯃꯄꯥꯁꯨ ꯊꯣꯏꯕꯒꯤ ꯃꯄꯥꯅ ꯐꯅꯕ ꯁꯤꯜꯂꯒꯦ ꯍꯥꯏꯕꯗꯨꯗ ꯋꯥ ꯃꯈꯥ ꯇꯥꯔꯝꯗꯅ ꯃꯌꯨꯝꯗ ꯍꯟꯈꯤꯔꯝꯃꯤ꯫ ꯃꯌꯥꯝꯗ ꯆꯠꯈ꯭ꯔꯕꯗ ꯇꯣꯝꯕꯤꯒꯤ ꯅꯨꯄꯥꯗꯣ ꯃꯥꯒꯤ ꯅꯨꯄꯤꯗ ꯁꯥꯎꯅ ꯌꯦꯡꯂꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯄꯥꯕꯨꯡ, ꯏꯆꯥ ꯅꯨꯄꯥ ꯍꯣꯏꯅ ꯍꯧꯔꯨꯕ ꯅꯠꯇꯦ, ꯃꯈꯣꯏꯒꯤ ꯃꯆꯥꯁꯤꯡꯅ ꯈꯠꯅꯕ ꯍꯧꯔꯒ ꯑꯩꯈꯣꯏꯒꯤ ꯏꯆꯥꯗ ꯇꯥꯏꯁꯤꯟꯅꯕ ꯂꯥꯛꯂꯤꯅꯤ꯫ ꯃꯃꯥ, ꯑꯩ ꯋꯥ ꯌꯥꯝꯅ ꯉꯥꯡꯅꯤꯡꯗꯦ꯫ ꯑꯉꯥꯡꯁꯦ ꯅꯪꯅ ꯑꯁꯨꯝ ꯀꯟꯈꯠꯇꯅ ꯅꯥꯎ ꯌꯥꯝꯅ ꯆꯥꯎꯔꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯕꯤꯒꯤ ꯅꯨꯄꯥꯗꯣ ꯁꯥꯎꯅ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯇꯣꯝꯕꯤꯗꯤ ꯃꯄꯨꯔꯣꯏꯕꯅ ꯍꯥꯏꯔꯝꯂꯤꯕ ꯋꯥꯗꯣ ꯊꯣꯏꯅ ꯇꯥꯁꯤꯟꯕꯒꯤ ꯃꯍꯨꯠꯇ ꯃꯆꯤꯟ ꯄꯩꯊꯣꯛꯂꯒ ꯂꯩꯍꯧꯔꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯃꯈꯣꯏꯒꯤ ꯊꯪꯅꯕꯒꯤ ꯊꯣꯏꯕꯒ ꯍꯧꯃꯤꯟ ꯀꯥꯃꯤꯟꯅꯕ ꯃꯥꯂꯦꯝꯗꯤ ꯃꯄꯥꯕꯨꯡꯅ ꯍꯧꯒꯠ ꯀꯥꯡꯈꯠ ꯉꯝꯗꯅ ꯂꯩꯕꯗꯒꯤ ꯏꯃꯨꯡ ꯄꯨꯅꯕ ꯍꯥꯏꯗꯨꯅ ꯈꯨꯜꯒꯤ ꯁꯟ ꯁꯦꯟꯕ ꯍꯦꯛ ꯆꯠꯂꯝꯃꯤ꯫ ꯃꯥꯂꯦꯝꯗꯨ ꯋꯥꯃꯟꯗꯨꯅ ꯉꯥꯏꯍꯥꯛ ꯎꯈꯥ ꯑꯃꯗ ꯄꯣꯊꯥꯕ ꯑꯣꯏꯅ ꯐꯝꯕꯗꯒꯤ ꯎꯏꯔꯨꯝ ꯎꯏꯊꯈꯤꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗꯗꯤ ꯅꯨꯃꯤꯠ ꯇꯥꯗꯧꯒꯤ ꯇꯧꯔꯒ ꯂꯩꯔꯝꯂꯦ꯫ ꯏꯍꯦ, ꯑꯩꯗꯤ ꯄꯣꯊꯥꯕꯅꯤ ꯍꯥꯏꯅ ꯐꯝꯂꯒ ꯑꯗꯨꯝ ꯇꯨꯝꯊꯔꯨꯔꯕ ꯃꯥꯜꯂꯤꯅꯦ꯫ ꯃꯇꯝꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯊꯦꯡꯖꯤꯜꯂꯝꯂꯦꯗ꯫ ꯁꯟꯁꯤꯡꯁꯦ ꯃꯌꯨꯝꯗ ꯍꯣꯏꯁꯤꯜꯂꯛꯇꯦ ꯍꯥꯏꯅ ꯄꯥꯈꯠꯅꯔꯝꯂꯅꯤ꯫ ꯑꯁꯤ ꯈꯟꯅ ꯃꯥꯂꯦꯝ ꯁꯟ ꯃꯌꯥꯝꯗꯣ ꯍꯣꯏꯒꯠꯂꯝꯃꯤ꯫ ꯑꯁꯣꯝꯗ ꯃꯃꯥ ꯊꯥꯕꯂꯩꯗꯤ ꯃꯆꯥꯅ ꯅꯨꯃꯤꯠ ꯇꯥꯁꯤꯜꯂꯛꯂꯕ ꯐꯥꯎꯕ ꯍꯟꯖꯤꯜꯂꯛꯇꯕ ꯑꯗꯨꯗ ꯌꯥꯝꯅ ꯄꯥꯈꯠꯂꯝꯃꯤ꯫ ꯑꯗꯨꯅ ꯀꯣꯟꯊꯣꯡꯗ ꯊꯣꯛꯂꯒ ꯃꯆꯥꯕꯨ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯂꯝꯃꯤ꯫ ꯃꯥꯂꯦꯝꯁꯨ ꯁꯟ ꯃꯌꯥꯝꯗꯣ ꯍꯣꯏꯒꯠꯄ ꯂꯣꯏꯔꯒ ꯃꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯄ ꯃꯇꯝꯗꯗꯤ ꯅꯨꯃꯤꯠ ꯄꯨꯡꯇꯥ ꯇꯥꯔꯝꯃꯤ꯫ ꯊꯥꯕꯂꯩꯅ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯅꯪꯕꯨ ꯈꯔ ꯉꯟꯅ ꯁꯟꯁꯤꯡꯗꯣ ꯍꯣꯏꯒꯠꯂꯛꯄ ꯌꯥꯗ꯭ꯔꯣ? ꯏꯃꯥ, ꯉꯁꯤꯗꯤ ꯋꯥꯏ ꯄꯣꯊꯥꯒꯦ ꯍꯥꯏꯅ ꯈꯣꯡꯅꯥꯡꯈꯣꯡꯗ ꯉꯥꯏꯍꯥꯛ ꯐꯝꯕꯗ ꯑꯩꯗꯤ ꯑꯗꯨꯝ ꯇꯨꯝꯊ ꯂꯩꯔꯝꯂꯦ, ꯑꯗꯨꯅ ꯈꯔ ꯊꯦꯡꯗꯣꯛꯈ꯭ꯔꯦ꯫ ꯊꯥꯕꯂꯩ ꯃꯆꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯏꯃꯥ, ꯅꯪ ꯀꯞꯂꯕꯣ? ꯑꯩ ꯍꯌꯦꯡꯗꯒꯤꯗꯤ ꯉꯟꯅ ꯁꯟꯁꯤꯡꯗꯣ ꯍꯣꯏꯒꯠꯂꯒꯦꯕ꯫ ꯏꯕꯨꯡꯉꯣ ꯃꯆꯥ, ꯏꯃꯥ ꯀꯞꯇꯦꯗ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯕꯂꯩ ꯐꯤꯖꯤꯅ ꯇꯥꯔꯛꯂꯤꯕ ꯃꯄꯤꯗꯣ ꯐꯠ ꯇꯩꯊꯣꯛꯂꯝꯃꯤ꯫ ꯂꯥꯛꯑꯣ, ꯅꯆꯦ ꯍꯣꯏ ꯃꯌꯥꯝꯁꯨ ꯅꯪ ꯂꯥꯛꯇꯦ ꯍꯥꯏꯅꯅꯦ ꯊꯋꯥꯏ ꯋꯥꯍꯧꯕꯅꯤ꯫ ꯆꯪꯂꯁꯤ ꯂꯥꯛꯑꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯕꯂꯩꯗꯣ ꯃꯌꯨꯝꯂꯣꯝꯗ ꯄ꯭ꯔꯞ ꯆꯪꯈꯤꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗꯅꯤ꯫ ꯇꯣꯝꯕꯤꯅ ꯃꯆꯥꯅꯨꯄꯥꯗꯣ ꯆꯥꯛ ꯆꯥꯔꯁꯤ ꯍꯥꯏꯅ ꯃꯥꯒꯤ ꯀꯥꯗ ꯀꯧꯕ ꯂꯥꯛꯂꯝꯃꯤ꯫ ꯊꯣꯏꯕꯁꯨ ꯃꯃꯥꯒ ꯇꯨꯡꯗ ꯃꯥꯡꯗ ꯑꯗꯨꯃꯛ ꯂꯥꯛꯂꯝꯃꯤ꯫ ꯇꯣꯝꯕꯤꯒꯤ ꯅꯨꯄꯥꯅ ꯆꯥꯎ, ꯆꯥꯛꯇꯣ ꯈꯔ ꯌꯥꯝꯅ ꯆꯥꯎ, ꯑꯗꯨꯒ ꯀꯅꯥꯒꯤ ꯃꯆꯥ ꯃꯁꯨ ꯐꯨꯕ ꯌꯥꯕ ꯂꯩ ꯌꯦꯛꯂꯒꯅꯦ ꯐꯨꯅ ꯆꯩꯅꯗꯅ ꯑꯗꯨꯝ ꯂꯩꯌꯨ꯫ ꯀꯩꯅꯣ ꯃꯣꯏ ꯄꯥꯕꯨꯡ, ꯆꯥꯛ ꯆꯥꯔꯝꯗꯥꯏꯁꯤꯗ ꯏꯆꯥꯗꯕꯨ ꯑꯗꯨꯝꯅ ꯍꯥꯏꯕ ꯍꯧꯅꯕ꯭ꯔꯣ? ꯃꯥꯗꯤ ꯑꯁꯤ ꯀꯥꯟꯗ ꯅꯠꯇꯅ ꯀꯔꯝ ꯀꯥꯟꯗ ꯑꯩꯅ ꯋꯥ ꯍꯥꯏꯕꯒꯤ ꯃꯇꯝ ꯂꯩꯔꯤꯒꯦ? ꯊꯣꯏꯕ ꯃꯄꯥꯅ ꯉꯥꯡꯂꯛꯄ ꯑꯗꯨꯗ ꯁꯥꯎꯅ ꯆꯥꯛ ꯆꯥꯒꯦ ꯍꯥꯏꯅ ꯃꯈꯨꯠ ꯍꯥꯝꯂꯝꯕ ꯑꯗꯨ ꯇꯣꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯀꯥꯗ ꯆꯠꯀꯦ ꯇꯧꯔꯝꯃꯤ꯫ ꯏꯃꯥꯒꯤ ꯊꯣꯏꯕ, ꯅꯪꯕꯨ ꯆꯥꯛꯁꯦ ꯈꯔ ꯆꯥꯈꯣꯅꯦ꯫ ꯏꯃꯥ, ꯑꯩꯒꯤ ꯆꯥꯛ ꯁꯔꯨꯛꯁꯤꯁꯨ ꯌꯥꯎꯅ ꯑꯩꯈꯣꯏ ꯄꯥꯕꯗ ꯂꯣꯏꯅ ꯄꯤꯖꯔꯣ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯣꯏꯕꯗꯨ ꯁꯥꯎꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯐꯔꯦꯕ, ꯑꯉꯥꯡꯁꯦ ꯑꯃꯨꯛ ꯁꯥꯎꯈ꯭ꯔꯦ꯫ ꯆꯥꯕ ꯊꯛꯄ ꯂꯣꯏꯔꯒ ꯐꯖꯅ ꯍꯥꯏꯕ ꯌꯥꯕꯗꯣ꯫ ꯃꯃꯥ, ꯇꯥꯅꯤꯡꯗꯦꯀꯣ꯫ ꯅꯆꯥꯁꯤ ꯅꯪꯅ ꯀꯟꯈꯠꯃꯟꯗꯅ ꯀꯥ ꯌꯥꯝꯅ ꯍꯦꯜꯂꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯕꯤꯒꯤ ꯅꯨꯄꯥꯗꯣ ꯊꯧꯁꯥꯗꯅ ꯃꯥꯒꯤ ꯆꯥꯐꯝ ꯊꯣꯛꯄ ꯈꯔ ꯆꯥꯔꯒ ꯍꯧꯒꯠꯂꯒ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯇꯣꯝꯕꯤꯗꯣ ꯃꯄꯨꯔꯣꯏꯕꯅ ꯊꯣꯛꯈꯤꯕ ꯑꯗꯨꯗ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯃꯥꯁꯨ ꯆꯥꯛ ꯆꯥꯅꯕ ꯇꯧꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯇꯣꯝꯕꯤꯒꯤ ꯅꯨꯄꯥꯗꯣ ꯃꯆꯥꯅꯨꯄꯥꯅ ꯃꯤ ꯐꯨꯔꯨꯕꯗ ꯌꯥꯎꯕ ꯃꯃꯥꯟꯅꯕꯁꯤꯡꯒꯤ ꯃꯌꯨꯝ ꯆꯠꯇꯨꯅ ꯀꯔꯝ ꯇꯧꯁꯤꯒꯦ ꯍꯥꯏꯅ ꯋꯥ ꯈꯟꯅꯔꯝꯃꯤ꯫ ꯋꯥ ꯈꯟꯅꯕ ꯑꯗꯨ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯄ ꯉꯝꯗ ꯃꯀꯣꯛ ꯃꯔꯨ ꯏꯆꯥꯎ ꯆꯥꯎꯅ ꯃꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯄꯥꯕꯨꯡ, ꯀꯔꯤ ꯍꯥꯏꯅꯔꯛꯂꯒꯦ? ꯀꯔꯤꯕꯨ ꯍꯥꯏꯅꯅꯤ? ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯁꯤꯡꯅ ꯂꯥꯟꯕ ꯅꯠꯇꯦ, ꯀꯩꯗꯧꯕꯒꯤ ꯂꯥꯜꯂꯦ ꯍꯥꯏꯖꯗꯣꯏꯅꯣ ꯁꯤꯅꯤ꯫
ꯑꯗꯨꯗꯤ ꯆꯨꯝꯗ꯭ꯔꯣ ꯃꯈꯣꯏꯅ ꯍꯧꯔꯛꯄꯅꯤꯅ ꯃꯇꯨꯡ ꯈꯠꯅꯔꯣꯏꯁꯤ ꯍꯥꯏꯔꯒ ꯑꯗꯨꯝ ꯂꯣꯏꯁꯤꯟꯅꯕ ꯌꯥꯕꯗꯨꯕꯣ ꯃꯃꯥ ꯃꯗꯨꯗ ꯃꯇꯨꯡꯗ ꯃꯤꯒꯤ ꯃꯤꯔꯝꯗ ꯆꯠꯇꯕ ꯉꯝꯂꯗꯤ ꯐꯩ ꯑꯗꯨ ꯅꯠꯇ꯭ꯔꯗꯤ ꯆꯠꯊꯣꯛ ꯈꯣꯠꯇꯣꯛꯄꯗ ꯁꯣꯏꯗꯅ ꯂꯨꯝꯃꯒ ꯐꯨꯔꯛꯂꯕꯗꯤ ꯃꯈꯣꯏꯗꯤ ꯃꯇꯨꯡ ꯁꯤꯡꯂꯒ ꯁꯣꯏꯗꯅ ꯂꯩꯔꯝꯗꯧꯔꯤꯕꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯕꯤꯒꯤ ꯅꯨꯄꯥꯅ ꯇꯣꯝꯕꯤꯗ ꯃꯆꯥꯅꯨꯄꯥꯁꯨ ꯃꯉꯥꯏ ꯑꯇꯩ ꯑꯉꯥꯡꯁꯤꯡꯁꯨ ꯃꯉꯥꯏ ꯊꯦꯝꯂꯒ ꯌꯥꯁꯤꯟꯅꯅꯕ ꯍꯣꯠꯅꯍꯟꯁꯦ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯇꯣꯝꯕꯤꯗꯤ ꯃꯆꯥꯅ ꯂꯥꯟꯕ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯃꯄꯨꯔꯣꯏꯕꯅ ꯍꯥꯏꯔꯤꯕ ꯑꯗꯨ ꯊꯧꯁꯥꯗꯅ ꯂꯩꯊꯣꯛꯂꯝꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ 6-4 ꯍꯧꯈ꯭ꯔꯦ ꯍꯥꯏꯕꯒ ꯇꯧꯕꯒ ꯊꯣꯏꯕ ꯍꯣꯏꯅ ꯆꯠꯊꯣꯛꯄꯗ ꯊꯦꯝꯕꯨꯡꯍꯣꯏꯒꯤ ꯀꯥꯡꯕꯨꯅ ꯂꯨꯝꯂꯒ ꯐꯨꯔꯛꯂꯝꯃꯤ ꯊꯣꯏꯕꯗꯣ ꯃꯀꯣꯛ ꯀꯥꯏꯗꯨꯅ ꯏꯅꯥꯏ ꯇꯩꯕ ꯃꯈꯩ ꯃꯃꯥꯟꯅꯕ ꯈꯔꯒꯅ ꯁꯝꯂꯒ ꯄꯨꯔꯛꯂꯝꯃꯤ ꯇꯣꯝꯕꯤꯅ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯀꯩꯅꯣ ꯅꯪ ꯇꯧꯔꯛꯂꯤꯁꯤꯗꯤ ꯍꯥ ꯀꯔꯤ ꯃꯇꯧꯅꯣ ꯁꯤꯕꯣ ꯏꯃꯥꯗꯤ ꯃꯥꯡꯖꯔꯦꯗꯅ ꯍꯥꯏ ꯃꯃꯥ ꯅꯆꯥꯅ ꯁꯣꯛꯂꯒ ꯂꯥꯛꯂꯤꯉꯩꯗꯨꯗ ꯀꯞꯁꯤꯜꯂꯨꯅꯨ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯏꯁꯤꯡ ꯑꯁꯦꯡꯕ ꯈꯔ ꯂꯧꯔꯨꯆꯣ ꯑꯩꯁꯨ ꯃꯥꯒꯤ ꯑꯁꯣꯛꯄ ꯑꯁꯦ ꯂꯥꯏꯀꯠꯅꯅꯕ ꯃꯥꯏꯕ ꯀꯧꯔꯨꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯕꯤꯒꯤ ꯅꯨꯄꯥꯗꯣ ꯃꯥꯏꯕ ꯀꯧꯕ ꯆꯦꯟꯈꯤꯔꯝꯃꯤ ꯃꯈꯣꯏꯅ ꯏꯔꯥꯡ ꯂꯥꯡꯕꯗꯨ ꯊꯔꯤꯛꯁꯨ ꯇꯥꯔꯝꯃꯤ ꯊꯔꯤꯛꯅ ꯃꯈꯥꯒꯤ ꯏꯆꯦ ꯍꯣꯏꯒꯤꯁꯤꯕꯨ ꯀꯩꯗꯧꯕ ꯌꯥꯎꯔꯖꯥꯠꯅꯣ ꯑꯁꯨꯛ ꯂꯥꯡꯂꯤꯁꯤꯕꯣ ꯑꯩꯕꯨ ꯉꯥꯏꯍꯥꯛ ꯍꯪꯂꯨꯕꯅ ꯐꯒꯗ꯭ꯔꯥ ꯑꯁꯤ ꯈꯟꯅ ꯊꯔꯤꯛꯇꯣ ꯇꯣꯝꯕꯤ ꯍꯣꯏꯗ ꯂꯥꯛꯂꯝꯃꯤ ꯃꯇꯝꯗꯨꯗ ꯊꯣꯏꯕꯗꯣ ꯃꯌꯥꯝ ꯆꯪꯗꯅ ꯃꯥꯡꯒꯣꯟꯗ ꯃꯀꯣꯛ ꯑꯁꯣꯛꯄ ꯑꯗꯣ ꯂꯥꯏꯀꯠꯅꯅꯕ ꯍꯣꯠꯅꯔꯤꯕ ꯑꯗꯨ ꯎꯔꯝꯃꯤ ꯏꯆꯦ ꯑꯩꯈꯣꯏ ꯊꯣꯏꯕꯁꯤꯗꯤ ꯀꯩꯗꯧꯕꯗ ꯁꯣꯛꯂꯤꯕ ꯏꯅꯥ ꯊꯪꯅꯕ ꯈꯨꯟꯒꯤ ꯑꯉꯥꯡ ꯈꯔꯅ ꯂꯨꯝꯂꯒ ꯐꯨꯔꯛꯄꯗ ꯃꯀꯣꯛꯁꯦ ꯈꯔ ꯁꯣꯛꯂꯦꯅꯦ ꯀꯩꯅꯣꯅꯦ ꯀꯔꯤ ꯄꯦꯟꯗꯕ ꯂꯩꯕꯒꯤꯅꯣ ꯑꯁꯨꯛ ꯊꯤꯅ ꯐꯨꯔꯛꯂꯤꯁꯤꯅ ꯇꯣꯝꯕꯤ ꯊꯔꯤꯛꯀꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯅꯨꯡꯉꯥꯏꯅꯗꯕ ꯊꯧꯗꯣꯛ ꯑꯗꯨ ꯇꯝꯂꯝꯃꯤ ꯃꯗꯨ ꯇꯥꯕꯗ ꯊꯔꯤꯛꯀꯤ ꯃꯄꯨꯛꯅꯤꯡꯗꯗꯤ ꯀꯅꯥꯒꯤ ꯃꯆꯥ ꯑꯁꯤꯒꯤ ꯂꯤꯆꯠꯅꯗꯤ ꯃꯀꯣꯛ ꯀꯥꯏꯕ ꯍꯥꯏꯁꯤ ꯃꯁꯥꯅ ꯇꯥꯕꯅꯤ ꯈꯜꯂꯝꯃꯤ ꯑꯗꯨꯕꯨ ꯈꯜꯂꯤꯕ ꯑꯗꯣ ꯃꯄꯥꯟ ꯊꯣꯡꯗꯗꯤ ꯎꯠꯊꯣꯛꯂꯝꯗꯦ ꯏꯆꯦ ꯃꯥꯏꯕꯒ ꯀꯧꯈ꯭ꯔꯕꯣ ꯅꯥꯇꯩꯅ ꯀꯧꯔꯨꯅꯤ ꯍꯥꯏꯅ ꯆꯠꯈ꯭ꯔꯦ ꯑꯁꯤ ꯍꯥꯏꯅꯔꯤꯉꯩꯗ ꯇꯣꯝꯕꯤꯒꯤ ꯅꯨꯄꯥꯒ ꯂꯣꯏꯅꯅ ꯃꯥꯏꯕ ꯂꯥꯛꯇꯨꯅ ꯊꯣꯏꯕꯒꯤ ꯃꯀꯣꯛ ꯑꯁꯣꯛꯄ ꯑꯗꯨ ꯂꯥꯌꯦꯡꯂꯝꯃꯤ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯀꯔꯤ ꯇꯧꯔꯨꯕꯒꯤꯅꯣ ꯅꯀꯣꯛ ꯑꯁꯤꯕꯨ ꯑꯁꯨꯛ ꯊꯤꯅ ꯁꯣꯛꯂꯤꯕꯁꯤꯕꯣ ꯇꯣꯝꯕꯤꯒꯤ ꯅꯨꯄꯥꯅ ꯇꯥꯗ ꯃꯤ ꯈꯠꯅꯕꯗ ꯊꯧꯅꯥ ꯐꯕ ꯑꯗꯨꯗ ꯃꯤꯅ ꯂꯨꯝꯂꯒ ꯃꯀꯣꯛꯁꯤ ꯊꯨꯒꯥꯏꯔꯛꯂꯤꯕꯅꯤ ꯏꯍꯦ ꯏꯕꯨꯡꯉꯣ ꯈꯠꯅ ꯆꯩꯅ ꯇꯧꯕꯁꯦ ꯑꯐꯕ ꯅꯠꯇꯦꯅꯦ ꯇꯣꯝꯕꯤꯅ ꯇꯥꯗ ꯏꯆꯥꯅ ꯍꯥꯟꯅ ꯍꯧꯔꯨꯕ ꯅꯠꯇꯦ ꯃꯃꯥꯡꯒꯤꯗꯨꯁꯨ ꯃꯈꯣꯏꯅ ꯍꯧꯔꯛꯄꯅꯤ ꯑꯗꯨꯗ ꯁꯣꯛꯂꯒ ꯍꯟꯗꯛꯁꯨ ꯑꯃꯨꯛ ꯌꯦꯡꯉꯨ ꯍꯧꯔꯛꯂꯤꯕꯁꯤꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯕꯤꯗꯨ ꯃꯆꯥꯅꯨꯄꯥꯕꯨ ꯀꯟꯈꯠꯂꯝꯃꯤ ꯃꯌꯥꯝꯗꯨꯁꯨ ꯇꯣꯝꯕꯤꯅ ꯃꯆꯥꯅꯨꯄꯥꯕꯨ ꯀꯟꯈꯠꯄ ꯑꯗꯨꯗ ꯇꯟꯗꯨꯅ ꯋꯥ ꯃꯈꯥ ꯇꯥꯅꯔꯛꯂꯝꯗꯦ ꯇꯣꯝꯕꯤꯒꯤ ꯅꯨꯄꯥꯅ ꯍꯥꯏ ꯃꯃꯥ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯀꯟꯈꯠꯄꯗꯒꯤ ꯑꯉꯥꯡꯁꯦ ꯅꯥꯎ ꯌꯥꯝꯅ ꯆꯥꯎꯔꯦꯅꯦ ꯀꯩꯅꯣꯗ ꯃꯈꯣꯏ ꯄꯥꯕꯨꯡ ꯑꯩꯅ ꯀꯔꯝꯕ ꯀꯥꯟꯗ ꯏꯆꯥ ꯀꯟꯈꯠꯈ꯭ꯔꯒꯦ ꯑꯩꯗꯤ ꯑꯆꯨꯝꯕ ꯑꯁꯦꯡꯕ ꯑꯗꯨ ꯍꯥꯏꯕꯅꯤ ꯇꯣꯝꯕꯤꯒꯤ ꯃꯇꯧꯗꯨꯗ ꯃꯥꯒꯤ ꯅꯨꯄꯥꯁꯨ ꯃꯤ ꯑꯇꯣꯞꯄ ꯂꯩꯕ ꯑꯗꯨꯗ ꯃꯥꯟꯅꯕ ꯇꯟꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯈꯤꯔꯝꯃꯤ ꯇꯣꯝꯕꯤꯁꯨ ꯃꯆꯥꯅꯨꯄꯥ ꯁꯣꯛꯂꯛꯄ ꯑꯗꯨꯗ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯂꯝꯗꯦ ꯃꯃꯥꯟꯅꯕ ꯑꯇꯩꯒꯤ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯂꯝꯃꯤ ꯇꯣꯝꯕꯤꯅ ꯁꯤꯖꯥ ꯑꯩꯗꯤ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯄ ꯄꯥꯝꯗꯦ ꯌꯦꯡꯉꯨ ꯃꯈꯣꯏꯒꯤ ꯃꯆꯥꯗꯨ ꯈꯔ ꯁꯣꯛꯄꯗꯗꯤ ꯑꯩꯈꯣꯏꯗ ꯂꯥꯛꯂꯒ ꯋꯥ ꯍꯦꯛꯇ ꯍꯥꯏꯔꯤꯕꯅꯤ ꯑꯗꯨꯅ ꯑꯩꯁꯨ ꯃꯈꯣꯏꯗ ꯆꯠꯂꯒ ꯋꯥ ꯍꯥꯏꯕꯅ ꯐꯅꯤ ꯈꯜꯂꯤ ꯊꯝꯕꯥꯅ ꯏꯆꯦ ꯑꯗꯨꯗ ꯃꯈꯣꯏꯅ ꯂꯥꯛꯂꯝꯕ ꯃꯇꯨꯡ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯁꯤꯡꯅꯁꯨ ꯌꯥꯁꯤꯟꯅꯧ ꯍꯥꯏꯕ ꯌꯥꯗꯕꯅꯤꯅ ꯑꯩꯈꯣꯏꯅ ꯋꯥ ꯍꯥꯏꯔꯨꯕ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯂꯥꯟꯕ ꯇꯥꯔꯣꯏꯗ꯭ꯔꯣ ꯀꯔꯤꯒꯤ ꯇꯥꯗꯧꯔꯤꯕꯅꯣ ꯌꯥꯁꯤꯟꯅꯅꯕ ꯍꯣꯠꯅꯔꯤꯉꯩꯗ ꯃꯈꯣꯏꯒꯤ ꯃꯆꯥꯅ ꯑꯃꯨꯛ ꯍꯧꯔꯛꯂꯕꯅꯤꯅ ꯀꯔꯤ ꯀꯝꯗꯧꯁꯤꯒꯦ ꯍꯦꯛꯇ ꯍꯥꯏꯔꯒ ꯂꯣꯏꯔꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯕꯤꯅ ꯃꯈꯣꯏ ꯃꯌꯥꯝꯗꯨ ꯍꯧꯔꯒ ꯊꯦꯝꯕꯨꯡ ꯍꯣꯏ ꯇꯝꯅ ꯂꯥꯛꯂꯝꯃꯤ ꯊꯦꯝꯕꯨꯡꯒꯤ ꯃꯃꯥꯁꯨ ꯃꯌꯥꯝ ꯂꯥꯛꯄꯗꯨ ꯎꯕꯗ ꯋꯥꯈꯜ ꯑꯗꯨꯝ ꯇꯥꯔꯝꯃꯤ ꯑꯗꯨꯕꯨ ꯋꯥꯗꯨ ꯀꯔꯤꯁꯨ ꯈꯪꯗꯕ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ ꯊꯦꯝꯕꯨꯡꯒꯤ ꯃꯃꯥꯅ ꯃꯌꯥꯝꯅ ꯂꯥꯛꯂꯤꯕ ꯑꯁꯤꯕꯨ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯒꯦ ꯇꯣꯝꯕꯤꯅ ꯀꯔꯤ ꯇꯧꯕ ꯍꯥꯏꯕꯨ ꯅꯈꯣꯏꯒꯤ ꯑꯉꯥꯡꯁꯤꯡꯗꯨꯅ ꯂꯨꯝꯂꯒ ꯐꯨꯕꯗ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯗꯣ ꯃꯀꯣꯛ ꯀꯥꯏꯔꯦ ꯏꯆꯦ ꯏꯆꯥꯅꯨꯄꯥ ꯍꯣꯏꯅ ꯍꯥꯏꯕꯗꯗꯤ ꯏꯆꯦ ꯍꯣꯏꯒꯤ ꯑꯉꯥꯡꯅ ꯎꯁꯤꯠꯇꯕ ꯇꯧꯔꯛꯄꯒꯤ ꯑꯗꯨꯛ ꯋꯥꯔꯛꯄꯅꯤ ꯍꯥꯏꯗ ꯀꯩꯅꯣ ꯃꯤꯕꯨ ꯂꯨꯝꯂꯒ ꯐꯨꯔꯒ ꯋꯥꯔꯛꯄꯅꯤ ꯍꯥꯏꯔꯤꯁꯤꯕꯣ ꯏꯆꯦ ꯃꯃꯥꯡꯗ ꯑꯩꯈꯣꯏꯅ ꯏꯆꯦ ꯍꯣꯏꯗ ꯑꯩꯒꯤ ꯏꯆꯥ ꯁꯣꯛꯄꯒꯤ ꯂꯥꯛꯄ ꯃꯇꯝꯗ ꯅꯠꯇ꯭ꯔꯣ ꯏꯆꯦꯅ ꯍꯥꯏꯔꯛꯈꯤꯕ ꯋꯥꯗꯨꯕꯣ ꯑꯩꯁꯨ ꯑꯗꯨꯃꯛꯅꯅꯤ ꯍꯥꯏꯔꯤꯁꯤ ꯊꯦꯝꯕꯨꯡꯒꯤ ꯃꯃꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯇꯣꯝꯕꯤꯗꯨ ꯋꯥ ꯃꯈꯥ ꯇꯥꯕ ꯉꯝꯂꯝꯗꯦ ꯊꯝꯕꯥꯅ ꯏꯆꯦ ꯍꯧꯈꯤꯕꯅ ꯍꯧꯈꯤꯕ ꯑꯣꯏꯔꯦ ꯑꯉꯥꯡꯁꯤꯡꯁꯦ ꯑꯃꯨꯛꯇ ꯆꯝꯊꯣꯛꯅꯍꯟꯁꯤ ꯑꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯆꯠꯊꯣꯛ ꯈꯣꯠꯇꯣꯛꯄꯗ ꯁꯣꯏꯗꯅ ꯑꯋꯥꯐꯝꯗ ꯇꯥꯕ ꯁꯣꯏꯔꯔꯣꯏ
ꯊꯦꯝꯕꯨꯡꯒꯤ ꯃꯃꯥꯅ ꯏꯕꯦꯝꯃ ꯑꯗꯨꯒꯤꯗꯃꯛꯅꯤ ꯑꯩꯈꯣꯏꯅ ꯂꯥꯛꯂꯒ ꯅꯈꯣꯏꯗ ꯋꯥ ꯍꯧꯗꯣꯛꯂꯝꯕꯗꯣ ꯑꯗꯨꯕꯨ ꯃꯇꯝꯗꯨꯗ ꯅꯣꯏꯅ ꯇꯥꯁꯤꯟꯅꯗꯕꯤ ꯂꯩꯕ ꯅꯠꯇ꯭ꯔꯣ ꯊꯝꯕꯥꯅ ꯑꯗꯣ ꯍꯧꯈꯤꯕꯅ ꯍꯧꯈꯤꯕ ꯑꯣꯏꯔꯦ ꯃꯊꯪꯗ ꯊꯣꯛꯇꯅꯕ ꯍꯣꯠꯅꯃꯤꯟꯅꯔꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥ ꯃꯌꯥꯝꯗꯣ ꯃꯆꯥꯁꯤꯡꯕꯨ ꯆꯝꯊꯣꯛꯅꯍꯟꯁꯤ ꯍꯥꯏꯗꯨꯅ ꯀꯨꯞꯅ ꯋꯥꯔꯤ ꯁꯥꯔꯝꯃꯤ ꯑꯁꯣꯝꯗꯅ ꯃꯥꯂꯦꯝꯅ ꯁꯟ ꯁꯦꯜꯂꯤꯉꯩꯗ ꯅꯨꯄꯤ ꯑꯃ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯂꯝꯃꯤ ꯂꯝꯍꯥꯡꯁꯤꯗꯕꯨ ꯀꯞꯂꯤꯕ ꯑꯁꯤꯕꯨ ꯀꯅꯥꯅꯣꯅꯦ ꯀꯐꯝ ꯏꯔꯩ ꯂꯩꯇꯕꯗꯧꯅ ꯑꯁꯤ ꯈꯟꯅ ꯃꯥꯂꯦꯝ ꯊꯣꯏꯅ ꯊꯧꯁꯥꯗꯅ ꯈꯣꯡꯅꯥꯡ ꯃꯈꯣꯡꯗ ꯐꯝꯂꯒ ꯑꯁꯨꯝ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯀꯞꯄꯒꯤ ꯃꯈꯣꯜ ꯑꯗꯨꯗꯤ ꯐꯈꯤꯕꯒꯤ ꯃꯍꯨꯠꯇ ꯑꯁꯨꯝ ꯀꯟꯈꯠꯂꯛꯂꯝꯃꯤ ꯋꯥꯊꯣꯛꯅ ꯇꯥꯅꯤꯡꯈꯤꯗ꯭ꯔꯦ ꯑꯉꯥꯎꯕꯤꯕꯨ ꯑꯣꯏꯔꯤꯕ꯭ꯔꯥ ꯈꯪꯗꯦ ꯑꯃꯨꯛꯇ ꯌꯦꯡꯂꯨꯈꯤꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯂꯦꯝ ꯈꯣꯟꯖꯦꯜ ꯑꯗꯨꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯂꯥꯛꯂꯝꯃꯤ ꯑꯗꯨꯕꯨ ꯈꯣꯟꯖꯦꯜ ꯑꯗꯨꯒꯤ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯀꯅꯥꯁꯨ ꯂꯩꯕ ꯎꯔꯝꯗꯦ ꯀꯩꯅꯣꯅꯦ ꯑꯩꯒꯤ ꯋꯥꯈꯜꯅ ꯑꯣꯏꯔꯖꯥꯠꯂꯅꯦ ꯁ꯭ꯋꯥꯏꯗ ꯅꯨꯄꯤ ꯑꯃꯅ ꯀꯞꯄꯒꯤ ꯃꯈꯣꯜ ꯇꯥꯈꯤꯕꯅꯤꯗ ꯑꯁꯤ ꯈꯟꯅ ꯃꯀꯣꯛ ꯍꯣꯠꯂꯒ ꯃꯃꯥꯏ ꯂꯩꯊꯣꯔꯛꯄꯗ ꯃꯁꯝꯃꯅ ꯏꯐꯥ-ꯐꯥꯕꯤ ꯅꯨꯄꯤ ꯑꯃ ꯂꯦꯞꯂꯒ ꯂꯩꯔꯝꯕ ꯑꯗꯨꯗ ꯃꯥꯂꯦꯝꯗꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯃꯅꯤꯡ ꯍꯜꯂꯝꯃꯤ ꯅꯨꯄꯤ ꯑꯗꯣ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ ꯈꯨꯜ ꯑꯗꯨꯒꯤ ꯃꯌꯥꯝꯅ ꯀꯣꯝꯕꯤꯔꯩ ꯑꯉꯥꯎꯕꯤ ꯍꯥꯏꯅ ꯃꯌꯥꯝꯒꯤ ꯂꯛꯅꯐꯝ ꯑꯣꯏꯔꯤꯕꯤ ꯑꯉꯥꯎꯕꯤ ꯅꯨꯄꯤ ꯑꯃꯅꯤ ꯇꯥꯗ ꯀꯩꯒꯤꯅꯣ ꯑꯩ ꯎꯔꯒ ꯈꯪꯂꯤꯗꯦ ꯀꯥꯏꯗꯒꯤ ꯇꯥꯗꯅꯣ ꯆꯍꯤꯗꯤ ꯑꯩꯉꯣꯟꯗꯒꯤ ꯐꯅ ꯌꯥꯝꯅ ꯍꯜꯂꯝꯅꯤ ꯅꯁꯛ ꯑꯗꯨ ꯎꯕꯗ ꯈꯪꯂꯤꯕꯅꯤ ꯑꯁ ꯑꯩꯒꯤ ꯑꯁꯨꯛ ꯐꯖꯈ꯭ꯔꯕ ꯁꯛꯁꯤꯗꯕꯨ ꯈꯪꯉꯦ ꯍꯥꯏꯁꯤꯅꯤ ꯅꯨꯡꯁꯥꯅꯒ ꯁꯥꯕꯅꯦ ꯅꯁꯛ ꯑꯗꯨꯒ ꯑꯩ ꯇꯤꯟꯕꯤ ꯀꯥꯡꯂꯦ ꯑꯩꯁꯤꯗꯤꯕ ꯀꯔꯤ ꯅꯨꯡꯒꯤ ꯀꯞꯄ ꯌꯦꯡꯕ ꯂꯥꯛꯂꯨꯕꯅꯣ ꯀꯅꯥꯒꯤ ꯍꯤꯡꯆꯥꯕꯤ ꯃꯥꯟꯕꯤ ꯃꯨꯛꯅꯔꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯂꯦꯝꯗꯣ ꯃꯍꯥꯛꯀꯤ ꯁꯟ ꯃꯌꯥꯝ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯄ꯭ꯔꯞ ꯆꯠꯈꯤꯔꯝꯃꯤ ꯀꯣꯝꯕꯤꯔꯩ ꯑꯉꯥꯎꯕꯤꯁꯨ ꯃꯥꯂꯦꯝꯒꯤ ꯃꯇꯨꯡꯗ ꯑꯗꯨꯃꯛ ꯏꯟꯅꯔꯝꯃꯤ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯩꯒꯤ ꯇꯨꯡ ꯑꯃꯨꯛ ꯏꯟꯅꯔꯛꯂꯤꯁꯤꯅ ꯇꯥꯗ ꯑꯩ ꯆꯥꯛ ꯌꯥꯝꯅ ꯂꯥꯝꯂꯦ ꯆꯥꯅꯕ ꯈꯤꯇ ꯄꯤꯕꯤꯌꯨ ꯀꯥꯏꯗꯒꯤ ꯆꯥꯅꯕꯅꯣ ꯑꯩꯗꯤ ꯁꯟ ꯁꯦꯝꯕ ꯂꯥꯛꯄꯅꯦ ꯆꯥꯅꯕꯒ ꯑꯃꯠꯇ ꯌꯥꯎꯗꯦ ꯇꯥꯗ ꯑꯩ ꯂꯥꯝꯕꯅ ꯂꯣꯏꯔꯦ ꯆꯥꯅꯕ ꯈꯤꯇ ꯄꯤꯕꯤꯌꯨꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯣꯝꯕꯤꯔꯩ ꯑꯉꯥꯎꯕꯤꯅ ꯃꯥꯂꯦꯝꯒꯤ ꯃꯇꯨꯡꯗ ꯆꯥꯅꯕ ꯈꯤꯇ ꯄꯤꯕꯤꯌꯨ ꯍꯥꯏꯅ ꯒꯤꯔꯤ ꯇꯛꯂꯝꯃꯤ ꯃꯥꯂꯦꯝꯗꯣ ꯑꯉꯥꯎꯕꯤ ꯀꯣꯝꯕꯤꯔꯩꯅ ꯃꯇꯨꯡꯗ ꯀꯣꯏꯅ ꯏꯟꯅꯗꯨꯅ ꯒꯤꯔꯤ ꯇꯛꯄ ꯑꯗꯨꯗ ꯈꯥꯡꯕ ꯉꯝꯗ ꯃꯃꯥꯅ ꯌꯣꯝꯂꯛꯄ ꯇꯟ ꯃꯆꯦꯠ ꯑꯃ ꯐꯤꯁꯤꯗ ꯀꯤꯔꯤꯕ ꯑꯗꯨ ꯂꯧꯊꯣꯔꯛꯂꯝꯃꯤ ꯁꯦ ꯁꯤ ꯆꯥꯔꯣ ꯇꯥꯗ ꯅꯪ ꯃꯕꯨꯛ ꯌꯥꯝꯅ ꯐꯩ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯣꯝꯕꯤꯔꯩ ꯑꯉꯥꯎꯕꯤꯗꯣ ꯃꯥꯂꯦꯝꯒꯤ ꯃꯈꯨꯠꯇꯒꯤ ꯇꯟ ꯑꯗꯨ ꯂꯧꯔꯒ ꯍꯔꯥꯎꯅ ꯆꯥꯔꯒ ꯆꯠꯈꯤꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯃꯥꯂꯦꯝꯗꯣ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯂꯩꯍꯧꯔꯝꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯇꯥꯔꯝꯗꯥꯏ ꯑꯣꯏꯔꯛꯂꯕꯗ ꯃꯥꯂꯦꯝꯁꯨ ꯁꯟ ꯃꯌꯥꯝꯗꯣ ꯍꯣꯏꯒꯠꯂꯛꯂꯝꯃꯤ ꯑꯗꯨꯒ ꯃꯁꯥꯗꯣ ꯏꯆꯣꯛ ꯆꯣꯛꯊꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯃꯆꯥꯅ ꯏꯆꯣꯛ ꯆꯣꯛꯊꯅ ꯆꯪꯂꯛꯄ ꯎꯕꯗ ꯊꯥꯕꯜꯂꯩꯗꯨ ꯄꯥꯈꯠꯂꯝꯃꯤ ꯑꯇꯣꯝꯕ ꯅꯪꯕꯨ ꯅꯁꯥ ꯉꯝꯗ꯭ꯔꯕꯣ ꯏꯃꯥ ꯑꯩ ꯀꯩꯁꯨ ꯇꯧꯗꯦꯗ ꯆꯥꯛ ꯂꯥꯝꯕꯩꯅꯤ ꯇꯣꯜꯂꯤꯗꯀꯣ ꯏꯆꯥ ꯐꯥꯎꯕ ꯃꯕꯨꯛ ꯊꯟꯅ ꯄꯤꯖꯕ ꯉꯝꯗꯦꯗꯀꯣ ꯑꯣꯟꯊꯣꯛꯅ ꯇꯣꯜꯂꯤꯗꯀꯣ ꯃꯄꯨꯛꯁꯦ ꯏꯃꯥ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯨꯕ ꯉꯁꯥꯏ ꯑꯉꯥꯎꯕꯤ ꯀꯣꯝꯕꯤꯔꯩꯗꯨꯅ ꯆꯥꯛ ꯂꯥꯝꯃꯦ ꯍꯥꯏꯕꯗꯨꯗ ꯑꯩꯒꯤ ꯇꯟꯗꯣ ꯃꯉꯣꯟꯗ ꯄꯤꯖꯈꯤꯕꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯂꯦꯝ ꯃꯥꯅ ꯉꯁꯥꯏ ꯑꯉꯥꯎꯕꯤ ꯀꯣꯝꯕꯤꯔꯩ ꯊꯦꯡꯅꯕꯒꯤ ꯋꯥꯔꯤ ꯇꯝꯂꯝꯃꯤ ꯃꯗꯨ ꯇꯥꯕꯗ ꯊꯥꯕꯜꯂꯩꯅ ꯃꯆꯥꯒꯤ ꯃꯀꯣꯛꯇ ꯅꯨꯡꯁꯤꯅ ꯅꯥꯟꯕꯤꯔꯝꯃꯤ ꯏꯃꯥꯒꯤ ꯑꯇꯣꯝꯕ ꯃꯇꯨꯡꯗꯗꯤꯅꯦ ꯏꯃꯥꯅ ꯏꯆꯥꯒꯤ ꯆꯥꯅꯕꯗꯣ ꯈꯔ ꯍꯦꯟꯅ ꯍꯥꯞꯂꯒꯦ ꯃꯅꯤꯡꯗ ꯅꯈꯣꯡ ꯅꯈꯨꯠꯇꯣ ꯆꯥꯝꯊꯣꯔꯛꯂꯣ ꯏꯃꯥ ꯆꯥꯛꯃꯩ ꯊꯥꯒꯠꯂꯝꯂꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯕꯜꯂꯩꯗꯣ ꯏꯃꯨꯡꯗ ꯆꯥꯛ ꯊꯣꯡꯕ ꯆꯪꯈꯤꯔꯝꯃꯤ ꯃꯥꯂꯦꯝꯁꯨ ꯃꯅꯤꯡꯂꯣꯝꯗ ꯃꯈꯣꯡ ꯃꯈꯨꯠ ꯍꯥꯝꯗꯣꯛꯄ ꯆꯪꯈꯤꯔꯝꯃꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯊꯣꯏꯕꯗꯣ ꯃꯀꯣꯛ ꯑꯀꯥꯏꯕ ꯑꯗꯨꯒ ꯅꯥꯍꯦꯗꯨꯅ ꯐꯃꯨꯡꯗ ꯍꯤꯞꯂꯝꯃꯤ ꯇꯟꯖꯥꯗꯨꯗ ꯇꯣꯝꯕꯤꯗꯣ ꯃꯆꯥꯅꯨꯄꯥꯒꯤ ꯀꯥꯗ ꯆꯪꯂꯛꯂꯝꯃꯤ ꯏꯃꯥꯒꯤ ꯊꯣꯏꯕ ꯆꯥꯛ ꯂꯣꯏꯔꯦ ꯅꯪꯕꯨ ꯆꯥꯛꯈꯨꯝꯗ ꯊꯣꯛꯂꯛꯂꯒ ꯆꯥꯕ ꯉꯝꯗꯧꯔꯤꯕ꯭ꯔꯣ ꯏꯃꯥ ꯁꯤꯗ ꯄꯨꯔꯛꯂꯣꯕ ꯑꯩ ꯀꯣꯛꯀꯁꯤ ꯏꯉꯥꯎ ꯉꯥꯎꯔꯤ ꯑꯃꯨꯛ ꯇꯨꯁꯤꯟꯕ ꯁꯣꯏꯔꯣꯏꯕ ꯍꯣꯏ ꯏꯃꯥ ꯄꯨꯔꯛꯂꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯕꯤꯗꯣ ꯆꯥꯛꯈꯨꯝꯗ ꯃꯆꯥꯅꯨꯄꯥꯒꯤ ꯆꯥꯛ ꯁꯔꯨꯛ ꯂꯧꯕ ꯆꯪꯈꯤꯔꯝꯃꯤ ꯇꯣꯝꯕꯤꯒꯤ ꯅꯨꯄꯥꯗꯨ ꯆꯥꯛ ꯆꯥꯗꯨꯅ ꯂꯩꯔꯝꯕꯅꯤ ꯃꯥꯒꯤ ꯅꯨꯄꯤ ꯆꯪꯂꯛꯄ ꯎꯕꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯛꯂꯝꯃꯤ ꯆꯥꯛ ꯑꯃꯨꯛ ꯄꯨꯔꯛꯂꯣ ꯍꯥꯏꯔꯛꯂꯕ꯭ꯔꯥ ꯃꯀꯣꯛꯇꯣ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯌꯦ ꯍꯥꯏꯅꯤ ꯃꯤ ꯈꯠꯅꯕ ꯃꯇꯝꯗꯗꯤ ꯑꯅꯥꯕꯒ ꯑꯃꯠꯇ ꯆꯪꯂꯝꯂꯣꯏ ꯍꯧꯖꯤꯛꯇꯤ ꯌꯥꯝ ꯀꯟꯅ ꯅꯥꯔꯛꯈꯤꯅꯤ ꯃꯈꯣꯏ ꯄꯥꯕꯨꯡꯅ ꯉꯥꯡꯂꯤꯅꯤ ꯇꯧꯔꯤꯁꯦ ꯃꯇꯥꯡ ꯌꯥꯝꯅ ꯆꯥꯗꯦꯀꯣ ꯑꯉꯥꯡꯅ ꯁꯣꯛꯇꯅ ꯂꯩꯔꯤꯉꯩꯁꯤꯗ ꯑꯃꯨꯛ ꯉꯥꯡꯁꯤꯜꯂꯗꯤ ꯃꯕꯨꯛꯅꯤ ꯅꯨꯡꯉꯥꯏꯈꯤꯔꯣꯏ ꯍꯥꯏꯕꯒꯁꯦ ꯑꯃꯠꯇ ꯈꯟꯗꯦ ꯑꯣꯏꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯕꯤꯗꯣ ꯃꯆꯥꯅꯨꯄꯥꯒꯤ ꯆꯥꯛ ꯆꯥꯛꯂꯨꯛꯇꯨ ꯄꯨꯔꯒ ꯊꯣꯛꯈꯤꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯇꯣꯝꯕꯤꯒꯤ ꯅꯨꯄꯥꯗꯣ ꯃꯥꯒꯤ ꯅꯨꯄꯤꯅ ꯊꯣꯛꯈꯤꯕ ꯑꯗꯨꯗ ꯍꯥꯏꯔꯞ ꯁꯥꯎꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯝꯃꯤ ꯑꯁꯨꯝꯅ ꯊꯣꯏꯕꯗꯣ ꯃꯀꯣꯛ ꯀꯥꯏꯕꯗꯒꯤ ꯃꯄꯥꯜ ꯏꯄꯥꯜ ꯊꯣꯛꯇꯅ
ꯌꯨꯝꯗꯒꯤ ꯍꯦꯟꯗꯣꯛꯇꯕꯤ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯇꯣꯝꯕꯤꯒꯤ ꯅꯨꯄꯥꯗꯣ ꯃꯆꯥꯅꯨꯄꯥꯒꯤ ꯀꯥꯗ ꯆꯪꯂꯛꯂꯝꯃꯤ꯫ "ꯏꯕꯨꯡꯉꯣ, ꯅꯀꯣꯛꯇꯣ ꯀꯥꯏꯔꯕꯅꯤꯅ ꯎꯄꯥꯏ ꯂꯩꯇꯦ, ꯀꯣꯏꯕ ꯂꯥꯡꯕ ꯇꯣꯛꯂꯤꯅꯦ꯫ ꯅꯍꯥꯟ ꯃꯈꯩ ꯁꯨꯃꯥꯏꯅ ꯋꯥꯈꯜ ꯇꯥꯅ ꯂꯩꯔꯝꯗꯕꯗꯤ ꯑꯁꯨꯝꯅ ꯊꯣꯛꯂꯣꯏꯗꯕꯅꯤ." ꯊꯣꯏꯕ ꯃꯄꯥꯅ ꯉꯥꯡꯂꯤꯕ ꯑꯗꯨ ꯇꯨꯃꯤꯟꯅ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯊꯃꯣꯏꯗꯗꯤ ꯃꯄꯥꯅ ꯉꯥꯡꯂꯤꯕ ꯑꯗꯨ ꯃꯆꯤꯜ ꯑꯇꯨꯝꯕ ꯄꯣꯠ ꯑꯃꯅ ꯊꯤꯜꯂꯛꯄꯒ ꯆꯞ ꯃꯥꯟꯅꯔꯝꯃꯤ꯫ ꯅꯣꯡꯃꯇ ꯐꯖꯕ ꯋꯥꯍꯩꯅꯁꯨ "ꯏꯕꯨꯡꯉꯣ, ꯅꯪ ꯑꯗꯨ ꯇꯧꯅꯨ, ꯑꯗꯥ ꯇꯧꯅꯨ" ꯍꯥꯏꯕꯒꯤ ꯋꯥꯗꯤ ꯍꯥꯏꯕꯤꯗꯦ꯫ ꯑꯩꯕꯨ ꯁꯨꯃꯥꯏꯅ ꯊꯤꯅ ꯊꯤꯅ ꯉꯥꯡꯗꯕ ꯑꯣꯏꯔꯗꯤ ꯀꯔꯤꯒꯤ ꯄꯣꯛꯄꯤꯔꯝꯂꯤꯅꯣ ꯈꯪꯗꯦꯅꯦ꯫ ꯑꯁꯤ ꯈꯟꯅ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯃꯄꯥꯅ ꯃꯉꯣꯟꯗ ꯀꯟꯅ ꯉꯥꯡꯂꯤꯕ ꯑꯗꯨ ꯈꯨꯝꯗꯅ ꯇꯨꯃꯤꯟꯅ ꯂꯩꯕ ꯑꯗꯨꯗ ꯃꯆꯥꯅꯨꯄꯥꯕꯨ ꯈꯪꯒꯧ ꯀꯧꯔꯛꯂꯝꯃꯤ꯫ "ꯀꯩꯅꯣ ꯄꯥꯕ, ꯑꯗꯨ ꯀꯟꯅ ꯀꯧꯔꯛꯂꯤꯗꯨꯕꯣ?" "ꯏꯆꯥꯗꯤ ꯀꯔꯤ ꯃꯪꯕꯨ ꯃꯪꯂꯨꯔꯤꯕꯅꯣ? ꯑꯩꯅ ꯑꯁꯨꯛ ꯀꯟꯅ ꯉꯥꯡꯂꯤ ꯃꯌꯥꯝꯗꯣ ꯑꯃꯗ ꯇꯥꯔꯒ ꯑꯃꯗ ꯐꯥꯎꯗꯣꯛꯈ꯭ꯔꯕ ꯅꯠꯇ꯭ꯔꯣ? ꯑꯗꯨꯅꯅꯤ ꯑꯩꯅ ꯑꯗꯨꯛ ꯀꯟꯅ ꯀꯧꯔꯛꯂꯤꯗꯣ꯫ ꯄꯥꯕ, ꯏꯁꯥꯁꯤꯅ ꯃꯔꯣꯜ ꯑꯃ ꯅꯨꯡꯉꯥꯏꯇꯕꯅꯦ, ꯄꯥꯕꯅ ꯃꯔꯣꯜ ꯑꯃ ꯄꯉꯥꯡꯗ ꯉꯥꯡꯁꯤꯜꯂꯛꯄꯅꯦ, ꯀꯣꯛꯁꯦ ꯆꯤꯛꯄꯅ ꯂꯣꯏꯔꯦ." "ꯆꯤꯛꯅꯤꯌꯦ ꯏꯆꯥꯗꯤ, ꯅꯄꯥ ꯑꯩꯅ ꯋꯥ ꯈꯔꯕꯨ ꯍꯥꯏꯔꯕꯗꯤꯅꯦ ꯑꯗꯨꯝ ꯆꯤꯛꯂꯒꯗꯧꯕꯅꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯉꯥꯡꯗꯨꯅ ꯃꯆꯥꯅꯨꯄꯥꯒꯤ ꯀꯥꯗꯒꯤ ꯊꯣꯛꯈꯤꯔꯝꯃꯤ꯫ "ꯀꯥꯏꯗꯒꯤ ꯆꯤꯛꯂꯣꯏꯗꯧꯔꯤꯕꯅꯣ, ꯅꯣꯡꯃꯇ ꯑꯇꯞꯄ ꯑꯏꯪꯕ ꯋꯥꯁꯨ ꯍꯥꯏꯗꯅ." ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯕꯗꯣ ꯃꯀꯣꯛ ꯑꯁꯣꯛꯄꯗꯨ ꯄꯥꯏꯗꯨꯅ ꯋꯥꯅ ꯀꯥꯗꯨꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯃꯥꯂꯦꯝꯅ ꯁꯟ ꯁꯦꯜꯂꯤꯉꯩꯗ ꯀꯕꯣꯛꯂꯩ ꯑꯉꯥꯎꯕꯤꯗꯣ ꯃꯥꯅ ꯂꯩꯔꯤꯕ ꯑꯗꯣꯝꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ "ꯃꯁꯤꯒꯤ ꯑꯉꯥꯎꯕꯤꯁꯤ ꯑꯃꯨꯛ ꯂꯥꯛꯏꯅꯦ, ꯑꯩꯗꯤꯕ ꯄꯦꯜꯂꯕꯅꯤ, ꯀꯔꯤꯅꯨꯡꯒꯤ ꯑꯩꯕꯨ ꯇꯟꯗꯨ ꯄꯤꯔꯨꯕꯅꯣ ꯌꯧꯔꯦꯕ, ꯅꯣꯡꯃꯇ ꯏꯪꯅ ꯁꯟꯁꯤꯡꯁꯦ ꯁꯦꯠꯅꯕ ꯐꯪꯗ꯭ꯔꯕꯅꯦꯕ." ꯑꯁꯤ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩꯗ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯀꯕꯣꯛꯂꯩ ꯑꯉꯥꯎꯕꯤꯗꯣ ꯅꯣꯛꯇꯨꯅ ꯆꯪꯂꯛꯑꯝꯃꯤ꯫ "ꯇꯥꯗ, ꯉꯁꯤꯗꯤ ꯇꯜ ꯄꯨꯔꯛꯇ꯭ꯔꯣ?" ꯄꯨꯔꯛꯑꯦ. ꯏꯆꯦꯅ ꯁꯣꯏꯗꯅ ꯍꯪꯂꯛꯀꯅꯤ ꯈꯪꯗꯅ ꯏꯆꯦꯒꯤ ꯁꯔꯨꯛꯁꯨ ꯄꯨꯔꯛꯂꯤꯁꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯕ ꯃꯥꯒꯤ ꯐꯤꯁꯤꯗ ꯀꯤꯔꯤꯕ ꯇꯜ ꯑꯃ ꯂꯧꯊꯣꯛꯂꯒ ꯀꯕꯣꯛꯂꯩ ꯑꯉꯥꯎꯕꯤꯗ ꯄꯤꯔꯝꯃꯤ꯫ ꯀꯕꯣꯛꯂꯩ ꯑꯉꯥꯎꯕꯤꯗꯣ ꯇꯟꯗꯨ ꯎꯕꯗ ꯍꯔꯥꯎꯅ ꯃꯥꯂꯦꯝꯗꯒꯤ ꯂꯧꯔꯒ ꯆꯥꯔꯝꯃꯤ꯫ "ꯇꯥꯗ, ꯅꯨꯡꯇꯤꯒꯤ ꯑꯁꯨꯃꯥꯏꯅ ꯑꯩꯒꯤ ꯇꯜ ꯁꯔꯨꯛ ꯍꯦꯛ ꯄꯨꯔꯛꯎꯀꯣ ꯀꯣ?" "ꯍꯣꯏ, ꯄꯨꯔꯛꯀꯦ." "ꯇꯥꯗ, ꯑꯩꯁꯨ ꯅꯪꯅ ꯁꯟ ꯁꯦꯜꯂꯤꯁꯦ ꯌꯥꯎꯕꯤꯌꯨꯔꯥ?" "ꯌꯥꯔꯦ, ꯌꯥꯎꯕꯤꯅꯨ, ꯑꯩ ꯑꯗꯨꯝ ꯁꯦꯟꯅꯖꯒꯦ." "ꯑꯗꯨꯗꯤ ꯑꯩꯗꯤ ꯀꯔꯤ ꯇꯧꯅꯤ? ꯅꯪꯅ ꯑꯗꯨꯝ ꯑꯔꯦꯝꯕꯗ ꯇꯟ ꯄꯤꯖꯕꯁꯦ ꯑꯩꯁꯨ ꯏꯀꯥꯏꯅꯦ." ꯃꯥꯂꯦꯝ ꯀꯕꯣꯛꯂꯩ ꯑꯉꯥꯎꯕꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯈꯨꯝꯒꯦ ꯇꯧꯕꯅꯤ, ꯑꯗꯨꯕꯨ ꯇꯥꯂꯛ ꯑꯗꯨꯗ ꯃꯥꯅ ꯁꯦꯜꯂꯤꯕ ꯁꯟ ꯑꯃ ꯎꯁꯨꯞꯇꯒꯤ ꯅꯥꯟꯊꯣꯛꯂꯒ ꯆꯦꯟꯈꯤꯕ ꯑꯗꯨ ꯎꯔꯝꯃꯤ꯫ "ꯁꯟ ꯑꯃꯃꯨꯛ ꯅꯥꯟꯊꯣꯛꯂꯒ ꯆꯦꯟꯈ꯭ꯔꯦꯅꯦ, ꯏꯕꯤꯕ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯂꯦꯝꯗꯣ ꯁꯟꯗꯨ ꯇꯥꯟꯅꯕ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯇꯣꯝꯕꯤꯍꯣꯏ ꯃꯃꯥ ꯃꯌꯥꯝꯗꯣ ꯋꯥꯔꯤ ꯀꯨꯞꯅ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯃꯆꯥꯁꯤꯡꯗꯨ ꯆꯝꯊꯣꯛꯅꯅꯕ ꯅꯨꯃꯤꯠ ꯑꯃ ꯂꯦꯞꯂꯝꯃꯤ꯫ ꯃꯗꯨꯒꯤ ꯋꯥꯔꯤꯗꯨ ꯁꯥꯟꯅꯕ ꯂꯣꯏꯔꯒ ꯇꯣꯝꯕꯤꯁꯨ ꯃꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯂꯝꯃꯤ꯫ ꯇꯣꯝꯕꯤꯒꯤ ꯅꯨꯄꯥꯅ, "ꯃꯃꯥ, ꯀꯔꯤ ꯍꯥꯏꯅꯔꯛꯂꯦ?" "ꯂꯥꯛꯂꯤꯕ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯁꯤꯗ ꯑꯋꯥꯡꯒꯤ ꯂꯝꯄꯥꯛꯀꯤ ꯂꯩꯄꯨꯡꯗ ꯆꯝꯊꯣꯛꯅꯍꯜꯂꯁꯤ ꯍꯥꯏꯅꯔꯤ." "ꯐꯔꯦ, ꯑꯗꯨꯝꯅꯕꯨ ꯇꯧꯔꯕꯗꯤ. ꯑꯗꯣ ꯏꯕꯨꯡꯉꯣꯁꯨ ꯅꯤꯡꯊꯤꯅ ꯊꯦꯝꯃꯨ, ꯃꯥꯒꯤ ꯃꯐꯩꯗ ꯐꯨꯕꯤꯗꯣ ꯍꯟꯗꯛꯇꯤ ꯇꯧꯔꯅꯨ ꯍꯥꯏꯌꯨ." "ꯍꯣꯏ." ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯕꯤꯗꯣ ꯃꯆꯥꯅꯨꯄꯥꯒꯤ ꯀꯥꯗ ꯃꯆꯥꯅꯨꯄꯥꯗ ꯄꯥꯎꯗꯨ ꯇꯝꯕꯅꯤ ꯍꯥꯏꯅ ꯆꯪꯈꯤꯔꯝꯃꯤ꯫ ꯄꯥꯎꯗꯨ ꯇꯥꯕꯗ ꯊꯣꯏꯕꯗꯣ ꯍꯥꯏꯔꯞ ꯁꯥꯎꯔꯝꯃꯤ꯫ "ꯏꯃꯥ, ꯀꯩꯒꯤꯅꯣ ꯅꯣꯏꯅ ꯑꯉꯥꯡ ꯃꯁꯦꯜ ꯈꯠꯅꯕꯗ ꯑꯁꯨꯛ ꯌꯥꯎꯁꯤꯜꯂꯤꯁꯤꯅ?" "ꯌꯥꯎꯗꯕ ꯌꯥꯗꯕꯒꯤꯅꯦ, ꯅꯀꯣꯛ ꯀꯥꯏꯔꯤꯗꯣ ꯀꯥꯎꯗꯕ ꯐꯩ." ꯃꯃꯥꯅ ꯃꯀꯣꯛ ꯑꯀꯥꯏꯕ ꯄꯜꯂꯛꯄꯗ ꯃꯈꯨꯠꯅ ꯑꯁꯣꯛꯄ ꯑꯗꯨꯗ ꯍꯥꯏꯐꯦꯠ ꯄꯥꯏꯔꯒ ꯂꯩꯔꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯇꯣꯝꯕꯤꯅ ꯃꯆꯥꯅꯨꯄꯥꯕꯨ ꯆꯝꯊꯣꯛꯅꯅꯕ ꯍꯥꯏꯗꯨꯅ ꯀꯟꯅ ꯊꯦꯝꯂꯝꯃꯤ꯫ "ꯑꯍꯣꯏꯁꯦ, ꯃꯣꯏꯁꯨ ꯂꯥꯛꯑꯅꯤ ꯍꯥꯏꯔꯕꯅꯤꯅ ꯑꯩꯈꯣꯏꯁꯨ ꯆꯠꯂꯒ ꯐꯖꯅ ꯁꯦꯡꯗꯣꯛꯅꯕꯅ ꯐꯔꯦ. ꯑꯗꯨ ꯅꯠꯇ꯭ꯔꯗꯤ ꯃꯈꯣꯏꯁꯨ ꯑꯩꯈꯣꯏꯁꯨ ꯃꯥꯂꯣꯝ ꯑꯗꯨꯝ ꯊꯝꯅꯗꯨꯅ ꯊꯦꯡꯅꯕ ꯈꯨꯗꯤꯡꯒꯤ ꯈꯠꯅ ꯆꯩꯅ ꯑꯗꯨꯝ ꯇꯧꯔꯅꯤ." ꯑꯗꯨꯅꯅꯦ ꯍꯟꯗꯛꯀꯤ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠ ꯑꯁꯤꯗꯗꯤ ꯅꯣꯏ ꯐꯖꯅ ꯁꯦꯡꯗꯣꯛꯅꯔꯣꯀꯣ." "ꯍꯣꯏ ꯏꯃꯥ." "ꯐꯔꯦ, ꯅꯪꯁꯨ ꯅꯁꯥꯗꯣ ꯀꯌꯥ ꯐꯒꯠꯄ ꯑꯣꯏꯗ꯭ꯔꯤ, ꯉꯥꯏꯍꯥꯛ ꯄꯣꯊꯥꯖꯔꯣ." ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯕꯤꯗꯣ ꯃꯆꯥꯅꯨꯄꯥꯅ ꯍꯔꯥꯎ ꯌꯥꯔꯛꯄ ꯑꯗꯨꯗ ꯍꯔꯥꯎꯅ ꯀꯥꯗꯨꯗꯒꯤ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯃꯥꯂꯦꯝꯗꯣ ꯁꯟ ꯑꯁꯨꯝ ꯁꯦꯜꯂꯝꯕꯗꯒꯤ ꯅꯨꯡꯁꯥ ꯁꯥꯃꯟꯕ ꯑꯗꯨꯗ ꯃꯀꯣꯛ ꯉꯥꯎꯗꯨꯅ ꯂꯩꯃꯥꯏꯗ ꯋꯥꯈꯜ ꯃꯥꯡꯂꯒ ꯍꯩꯊꯈꯤꯔꯝꯃꯤ꯫ ꯏꯀꯨꯏ ꯀꯨꯏꯗꯅ ꯀꯕꯣꯛꯂꯩ ꯑꯉꯥꯎꯕꯤꯁꯨ ꯃꯉꯣꯟꯗ ꯇꯟ ꯄꯤꯌꯨ ꯍꯥꯏꯅ ꯂꯥꯛꯄꯗ ꯃꯍꯥꯛꯅ ꯋꯥꯈꯜ ꯃꯥꯡꯂꯒ ꯇꯥꯗꯨꯅ ꯂꯩꯕ ꯑꯗꯨ ꯊꯦꯡꯅꯔꯝꯃꯤ꯫ "ꯇꯥꯗ, ꯅꯪ ꯀꯩꯗꯧꯔꯦ? ꯇꯥꯗ, ꯅꯪ ꯀꯩꯗꯧꯔꯒꯦ?" ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯕꯣꯛꯂꯩ ꯑꯉꯥꯎꯕꯤꯅ ꯃꯥꯂꯦꯝꯒꯤ ꯃꯁꯥꯗꯨ ꯅꯣꯝꯂꯒ ꯀꯧꯔꯝꯃꯤ꯫
ꯀꯕꯣꯛꯂꯩꯅ ꯐꯅ ꯀꯟꯅ ꯅꯣꯝꯂꯕꯁꯨ ꯃꯥꯂꯦꯝꯗꯣ ꯃꯆꯤ ꯂꯦꯡꯗ ꯇꯥꯗꯨꯅ ꯑꯗꯨꯝ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯀꯕꯣꯛꯂꯩ ꯑꯉꯥꯎꯕꯤꯗꯣ ꯃꯄꯤ ꯇꯥꯗꯨꯅ ꯀꯞꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗꯤ ꯂꯝꯍꯥꯡ ꯑꯣꯏꯕꯒ ꯃꯁꯥꯗꯣ ꯀꯔꯤ ꯇꯧꯗꯣꯏꯅꯣ ꯈꯪꯗ ꯑꯀꯣꯏꯕ ꯑꯗꯨꯗ ꯀꯨꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯈꯨꯜ ꯑꯗꯨꯒꯤ ꯂꯪꯐꯩꯗ ꯊꯕꯛ ꯁꯨꯕ ꯆꯠꯂꯨꯕ ꯅꯨꯄꯥ ꯑꯃ ꯍꯜꯂꯛꯄꯒ ꯃꯄꯥ ꯆꯥꯅꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨ ꯎꯕꯗ ꯀꯕꯣꯛꯂꯩ ꯑꯉꯥꯎꯕꯤꯗꯣ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯇꯥꯗ ꯀꯩꯅꯣꯅꯦ ꯑꯉꯥꯎꯕꯤ ꯋꯥꯅꯒ ꯍꯜꯂꯛꯄꯁꯤꯗ ꯅꯪ ꯑꯃꯨꯛ ꯊꯦꯡꯅꯕꯁꯤꯗꯤ ꯑꯣꯟꯊꯣꯛꯄꯒꯤ ꯂꯥꯏꯕꯛ ꯍꯥꯏꯗꯨꯅꯤ꯫ ꯇꯥꯗ ꯑꯁ꯭ꯋꯥꯏꯗ ꯇꯥꯗ ꯑꯃ ꯇꯥꯗꯨꯅ ꯂꯩꯍꯧꯔꯤ ꯑꯝꯇ ꯂꯥꯛꯑꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯕꯣꯛꯂꯩ ꯑꯉꯥꯎꯕꯤꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯈꯨꯠ ꯄꯥꯏꯔꯒ ꯆꯤꯡꯂꯒ ꯃꯥꯂꯦꯝꯅ ꯋꯥꯈꯜ ꯃꯥꯡꯂꯒ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯄꯨꯔꯛꯂꯝꯃꯤ꯫ ꯅꯨꯄꯥꯗꯨ ꯃꯥꯂꯦꯝ ꯎꯕꯗ ꯏꯄꯥ ꯄꯥꯈꯠꯂꯝꯃꯤ꯫ ꯑꯁꯤꯕꯨ ꯑꯩꯈꯣꯏ ꯃꯥꯂꯦꯝ ꯅꯠꯇ꯭ꯔꯅꯦ? ꯃꯥꯂꯦꯝ ꯀꯥꯟꯅꯔꯣꯏꯁꯤꯗꯤ ꯌꯨꯝꯗ ꯄꯨꯗ ꯌꯥꯔꯣꯏ꯫ ꯑꯉꯥꯎꯕꯤ ꯁꯦ ꯑꯩꯒꯤ ꯄꯣꯠꯌꯣꯝꯁꯦ ꯑꯝꯇ ꯄꯥꯏꯔꯛꯑꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯨꯄꯥ ꯑꯗꯨꯅ ꯃꯥꯒꯤ ꯄꯣꯠꯌꯣꯝꯗꯨ ꯀꯕꯣꯛꯂꯩꯗ ꯄꯥꯏꯍꯜꯂꯒ ꯃꯥꯂꯦꯝꯗꯨ ꯄꯣꯛꯈꯠꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯌꯨꯝ ꯇꯝꯅ ꯄꯨꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯊꯥꯕꯜꯂꯩ ꯃꯆꯥꯅꯨꯄꯥꯗꯨ ꯃꯅꯥꯎ ꯅꯨꯄꯥ ꯊꯣꯛꯄ ꯑꯃꯅ ꯄꯣꯔꯒ ꯄꯨꯁꯤꯜꯂꯛꯂꯕ ꯑꯗꯨꯗꯗꯤ ꯏꯄꯥ ꯄꯥꯈꯠꯂꯝꯃꯤ꯫ ꯏꯃꯥꯒꯤ ꯑꯇꯣꯝꯕ ꯀꯩꯅꯣ ꯅꯪ ꯇꯧꯔꯛꯂꯤꯕꯁꯤꯕꯣ? ꯏꯇꯩꯃ ꯑꯉꯥꯡꯁꯦ ꯅꯨꯡꯁꯥꯅ ꯐꯨꯗꯕꯗ ꯋꯥꯈꯜ ꯃꯥꯡꯂ ꯃꯥꯜꯂꯦ ꯑꯃꯨꯛꯇ ꯏꯁꯤꯡ ꯊꯥꯁꯤꯁꯦ꯫ ꯍꯣꯏ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯕꯜꯂꯩꯗꯨ ꯄꯥꯈꯠꯅ ꯏꯃꯨꯡꯗ ꯏꯁꯤꯡ ꯂꯧꯕ ꯆꯪꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯌꯥꯝ ꯆꯪꯗꯅ ꯏꯁꯤꯡ ꯊꯥꯗꯨꯅ ꯂꯥꯛꯅꯕꯗꯒꯤ ꯃꯥꯂꯦꯝꯗꯣ ꯇꯞꯅ ꯋꯥꯈꯠꯂꯛꯂꯝꯃꯤ꯫ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯏꯆꯥ ꯀꯩꯁꯨ ꯇꯧꯗ꯭ꯔꯦꯗꯅ? ꯏꯃꯥ ꯑꯩꯕꯨ ꯀꯩꯗꯧꯈ꯭ꯔꯒꯦ? ꯏꯕꯣ ꯑꯩꯅ ꯍꯜꯂꯛꯄꯗ ꯀꯕꯣꯛꯂꯩ ꯑꯉꯥꯎꯕꯤꯅ ꯀꯧꯔꯛꯇꯅ ꯅꯅꯥꯛ ꯆꯪꯂꯛꯄꯗꯗꯤ ꯅꯪꯗꯤ ꯋꯥꯈꯜ ꯃꯥꯡꯂꯒ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤꯅꯦ꯫ ꯑꯩꯕꯣ? ꯍꯣꯏꯅꯦ 이보 까볼리 앵아우이가 ꯊꯦꯡꯅꯔꯝꯗ꯭ꯔꯗꯤꯅꯦ ꯅꯪ ꯐꯤꯕꯝ ꯑꯃꯗꯤ ꯇꯥꯔꯝꯂꯔꯣꯏꯗꯕꯅꯤ꯫ ꯃꯥꯂꯦꯝ ꯅꯨꯄꯥꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯀꯕꯣꯛꯂꯩ ꯑꯉꯥꯎꯕꯤꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯛꯂꯝꯃꯤ꯫ ꯀꯕꯣꯛꯂꯩ ꯑꯉꯥꯎꯕꯤꯁꯨ ꯃꯉꯣꯟꯗ ꯇꯥꯇꯨ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯃꯥꯂꯦꯝꯗꯣ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯀꯕꯣꯛꯂꯩ ꯑꯉꯥꯎꯕꯤꯗ ꯌꯦꯡꯂꯝꯃꯤ꯫ ꯇꯥꯗ ꯅꯪ ꯀꯩꯁꯨ ꯇꯧꯗ꯭ꯔꯕꯣ? ꯃꯌꯥꯝꯗꯨ ꯀꯕꯣꯛꯂꯩ ꯑꯉꯥꯎꯕꯤꯅ ꯃꯥꯂꯦꯝꯗ ꯇꯥꯗ ꯀꯧꯕꯗꯨ ꯇꯥꯕꯗ ꯄꯥꯈꯠꯅꯔꯝꯕꯗꯨ ꯀꯥꯎꯈ꯭ꯔꯒ ꯋꯥ ꯅꯣꯛꯅꯔꯛꯂꯝꯃꯤ꯫ ꯃꯌꯥꯝꯅ ꯅꯣꯛꯂꯤꯗꯨ ꯎꯕꯗ ꯀꯕꯣꯛꯂꯩ ꯑꯉꯥꯎꯕꯤꯁꯨ ꯃꯌꯥꯝ ꯃꯔꯛꯇ ꯅꯣꯛꯂꯛꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯃꯥꯂꯦꯝꯁꯨ ꯇꯞꯅ ꯅꯣꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯀꯤ ꯅꯨꯡꯊꯤꯜꯗ ꯊꯣꯏꯕ ꯍꯣꯏꯗꯨ ꯂꯝꯄꯥꯛ ꯑꯆꯧꯕꯗ ꯂꯩꯔꯤꯕ ꯂꯩꯄꯨꯡꯗꯨ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯊꯦꯝꯕꯨꯡ ꯍꯣꯏꯁꯨ ꯃꯃꯥ ꯌꯥꯎꯅ ꯂꯥꯛꯇꯨꯅ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯄꯨꯝꯕ ꯉꯥꯛꯅꯔꯁꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕ ꯂꯣꯏꯔꯕꯗ ꯃꯈꯣꯏꯁꯨ ꯃꯌꯨꯝꯗ ꯍꯟꯈꯤꯔꯝꯃꯤ꯫ ꯊꯣꯏꯕꯁꯨ ꯃꯃꯥꯒ ꯂꯣꯏꯅꯅ ꯃꯌꯨꯝ ꯆꯪꯂꯛꯄꯗ ꯃꯄꯥꯕꯨꯡꯗꯨ ꯃꯥꯡꯒꯣꯟꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯣꯝꯕꯤꯒꯤ ꯅꯨꯄꯥꯅ ꯃꯃꯥ ꯀꯔꯤ ꯍꯥꯏꯅꯔꯛꯂꯦ? ꯃꯈꯣꯏ ꯄꯥꯕꯨꯡ ꯀꯔꯤꯕꯨ ꯍꯥꯏꯅꯔꯨꯅꯤ ꯍꯥꯏꯕꯒꯤ ꯍꯥꯟꯅ ꯁꯥꯎꯅꯈꯤꯕ ꯄꯨꯝꯕ ꯀꯣꯛꯅꯔꯁꯤ ꯃꯇꯨꯡ ꯊꯦꯡꯅꯕꯗ ꯈꯠꯅ ꯆꯩꯅ ꯇꯧꯅꯔꯣꯏꯁꯤ ꯑꯁꯤꯅꯤꯗꯅ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯕꯤꯗꯨ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯊꯣꯏꯕꯁꯨ ꯇꯞꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯒꯦ ꯇꯧꯔꯝꯃꯤ꯫ ꯏꯄꯥꯒꯤ ꯊꯣꯏꯕ ꯉꯥꯏꯈꯣ ꯏꯄꯥ ꯅꯉꯣꯟꯗ ꯋꯥ ꯈꯔ ꯍꯥꯏꯒꯦ꯫ ꯄꯥꯕ ꯀꯔꯤ ꯍꯥꯏꯒꯦ ꯍꯥꯏꯕꯅꯣ? ꯑꯗꯨꯗ ꯐꯝꯃꯣ ꯉꯥꯏꯍꯥꯛ ꯏꯄꯥꯒ ꯋꯥꯔꯤ ꯁꯥꯁꯤ꯫ ꯊꯣꯏꯕꯁꯨ ꯃꯄꯥꯅ ꯑꯗꯨꯝꯅ ꯏꯇꯞ ꯇꯞꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯃꯣꯔꯥ ꯊꯥꯔꯤꯕꯗꯨꯗ ꯆꯪꯁꯤꯜꯂꯒ ꯐꯝꯂꯝꯃꯤ꯫ ꯊꯣꯏꯕꯒꯤ ꯃꯄꯥꯅ ꯌꯦꯡꯉꯣꯏ ꯅꯪꯁꯦ ꯑꯉꯥꯡ ꯅꯠꯇ꯭ꯔꯕꯅꯤ꯫ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯅꯪꯅ ꯇꯧꯅꯤꯡ ꯄꯪꯇꯧ ꯇꯧꯕꯗꯣ ꯍꯧꯖꯤꯛꯇꯤ ꯇꯧꯔꯅꯨ꯫ ꯅꯪꯕꯨ ꯋꯥꯈꯜ ꯈꯔ ꯇꯥꯔꯣ꯫ ꯏꯄꯥꯁꯨ ꯅꯪꯒꯤ ꯈꯟꯕꯗ ꯋꯥꯈꯜꯁꯦ ꯋꯥꯔꯕꯅꯤ꯫ ꯏꯄꯥꯅ ꯍꯥꯏꯒꯗꯕꯗꯤ ꯅꯪ ꯋꯥꯈꯜ ꯇꯥꯎꯀꯣ꯫ ꯏꯄꯥꯁꯨ ꯃꯤ ꯈꯔ ꯎꯅꯗꯧꯕ ꯂꯩ꯫ ꯅꯪ ꯌꯨꯝꯗꯒꯤ ꯍꯦꯟꯗꯣꯛꯂꯝꯒꯅꯨꯀꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯕꯤꯒꯤ ꯅꯨꯄꯥꯗꯣ ꯃꯤ ꯎꯅꯕꯅꯤ ꯍꯥꯏꯅ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯊꯣꯏꯕꯅ ꯍꯥꯟꯃꯈꯩꯗꯤ ꯃꯄꯥꯕꯨꯡꯅ ꯃꯥꯕꯨ ꯊꯤꯅ ꯆꯩꯕ ꯑꯗꯨꯗ ꯃꯄꯥꯕꯨꯡꯅ ꯃꯥꯕꯨ ꯅꯨꯡꯁꯤꯕꯤꯗꯦ ꯍꯥꯏꯅ ꯈꯜꯂꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯄꯥꯕꯨꯡꯅ ꯏꯇꯞ ꯇꯞꯅ ꯃꯥꯕꯨ ꯅꯨꯡꯁꯤꯅ ꯋꯥ ꯍꯥꯏꯔꯝꯕ ꯑꯗꯨꯗ ꯋꯥꯈꯜꯗꯣ ꯈꯔ ꯈꯟꯊꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯊꯥꯕꯜꯂꯩꯅ ꯃꯆꯥꯕꯨ ꯀꯟꯕꯤꯔꯦ ꯈꯟꯗꯨꯅ ꯑꯉꯥꯎꯕꯤ ꯀꯕꯣꯛꯂꯩꯒꯤꯅꯤ ꯍꯥꯏꯗꯨꯅ ꯅꯨꯡꯇꯤꯒꯤ ꯆꯥꯅꯕ ꯇꯟ ꯁꯔꯨꯛꯅꯤ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯥꯅ ꯁꯟ ꯁꯦꯟꯕ ꯆꯠꯄꯗ ꯄꯨꯍꯜꯂꯝꯃꯤ꯫ ꯊꯣꯏꯕꯁꯨ ꯃꯄꯥꯕꯨꯡꯅ ꯃꯥꯕꯨ ꯍꯥꯟꯅꯒꯨꯝꯅ ꯇꯥꯊꯤ ꯂꯣꯏꯅꯕ ꯑꯗꯨ ꯇꯣꯛꯄꯗꯒꯤ ꯃꯥꯁꯨ ꯋꯥꯈꯜ ꯈꯔ ꯇꯥꯗꯨꯅ ꯏꯃꯨꯡꯗꯣ ꯏꯪꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯃꯥꯂꯦꯝꯁꯨ ꯑꯉꯥꯎꯕꯤ ꯀꯕꯣꯛꯂꯩꯒ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯗꯨꯅ ꯁꯟ ꯍꯦꯛ ꯁꯦꯟꯃꯤꯟꯅꯗꯨꯅ ꯃꯥꯂꯦꯝꯅ ꯀꯕꯣꯛꯂꯩ ꯑꯉꯥꯎꯕꯤꯕꯨ ꯅꯨꯡꯇꯤꯒꯤ ꯁꯦꯟꯅꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯔꯝꯃꯤ꯫